ꯃꯌꯥꯝꯕꯨ ꯑꯍꯟꯃꯛꯇꯗ ꯋꯥꯔꯤꯅ ꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯅꯕ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯂꯩꯔꯥꯡꯄꯥꯠꯀꯤ ꯑꯀꯤꯕ ꯋꯥꯔꯤ ꯇꯥꯕꯤꯔꯁꯤ ꯂꯩꯔꯥꯡꯄꯥꯠꯀꯤ ꯑꯀꯤꯕ ꯋꯥꯔꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯆꯤꯡꯌꯥꯒꯤ ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯩꯔꯥꯡꯄꯥꯠ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏꯅꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯂꯝꯀꯣꯏꯐꯝꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯎꯔꯒ ꯉꯁꯤꯃꯛꯁꯨ ꯃꯤꯂꯨ ꯄꯤꯔꯥꯡ ꯀꯪꯗꯅ ꯑꯋꯥ ꯃꯆꯥ ꯈꯥꯡꯕ ꯃꯤ ꯑꯃꯁꯨ ꯂꯩꯔꯤ ꯃꯥꯒꯤ ꯃꯃꯤꯡ ꯁꯅꯥꯊꯣꯏ ꯈꯨꯜ ꯑꯁꯤꯃꯛꯇꯗꯒꯤ ꯃꯥꯒ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯈꯤ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯄꯨꯜꯂꯛꯈꯤ ꯆꯪꯈꯣꯟꯕꯤ ꯂꯩꯔꯥꯡꯄꯥꯠ ꯑꯁꯦ ꯊꯝꯕꯥꯜ ꯐꯖꯅ ꯁꯥꯠꯂꯤ ꯃꯤꯑꯣꯏ ꯀꯌꯥ ꯀꯥꯡꯒꯤ ꯃꯇꯝꯗ ꯊꯝꯕꯥꯜ ꯍꯦꯛꯄ ꯂꯥꯛꯅꯈꯤ ꯑꯔꯥꯞꯄꯗꯒꯤ ꯑꯅꯛꯄꯗꯒꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯕ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯇꯨꯡ ꯑꯁꯤꯗ ꯂꯩꯔꯥꯡꯄꯥꯠ ꯑꯁꯤꯒꯤ ꯐꯖꯕꯁꯦ ꯁꯅꯥꯊꯣꯏꯒꯤ ꯃꯐꯝꯗꯗꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯂꯩꯔꯥꯡꯄꯥꯠꯇ ꯑꯗꯨꯝ ꯐꯝꯃꯤ ꯂꯩꯔꯥꯡꯄꯥꯠ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯅꯤꯡꯁꯤꯡꯂꯤ ꯃꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯁꯨ ꯑꯣꯏꯔꯤ ꯃꯇꯣꯝꯗ ꯐꯝꯗꯨꯅ ꯄꯥꯠ ꯑꯁꯤꯒꯤ ꯃꯄꯥꯟ ꯑꯃꯗ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩ ꯉꯥ ꯆꯥꯅꯤꯡꯕꯒꯤ ꯉꯥ ꯐꯥꯅꯤꯡꯕꯒꯤꯗꯃꯛꯇ ꯃꯥꯅ ꯈꯣꯏ ꯆꯣꯞꯄ ꯅꯠꯇꯦ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯔꯥꯡꯄꯥꯠ ꯑꯁꯤꯒꯤ ꯃꯈꯣꯡꯃꯛꯇꯗ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯃꯥꯒꯤ ꯊꯋꯥꯏꯃꯅꯤ ꯈꯟꯖꯔꯤꯕꯤ ꯆꯪꯈꯣꯟꯕꯤ ꯑꯗꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯂꯣꯟꯅꯒ ꯀꯧꯔꯛꯀꯗ꯭ꯔꯥ ꯇꯨꯡꯂꯣꯝꯗꯒꯤ ꯇꯥ ꯁꯅꯥꯊꯣꯏ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯁꯤ ꯈꯟꯅ ꯉꯁꯤꯁꯨ ꯃꯥꯅ ꯐꯝꯂꯤ ꯀꯥꯎꯕ ꯉꯝꯗꯅ ꯅꯤꯡꯁꯤꯡꯂꯤ ꯀꯅꯥꯒꯨꯝꯕꯁꯤꯡ ꯂꯩꯔꯥꯡꯄꯥꯠ ꯑꯁꯣꯝꯗ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯑꯃꯗꯤ ꯁꯅꯥꯊꯣꯏꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯅꯩ ꯃꯈꯣꯏ ꯃꯁꯦꯟ ꯋꯥ ꯍꯥꯏꯅꯩ ꯅꯨꯡꯉꯥꯏꯇꯦꯗ ꯁꯅꯥꯊꯣꯏꯒꯤ ꯃꯇꯧ ꯑꯁꯤ ꯑꯁꯨꯝꯅ ꯑꯣꯏꯔꯝꯕ ꯄꯥꯈꯪ ꯃꯆꯥ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯅꯤ ꯈꯪꯗꯕ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯍꯪꯉꯤ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯣꯏꯅꯕ꯭ꯔꯥ ꯍꯥꯏ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯣꯏꯅꯕꯁꯨ ꯃꯥꯜꯂꯤ ꯑꯃꯨꯛꯁꯨ ꯀꯣꯏꯅꯗꯕꯁꯨ ꯃꯥꯜꯂꯤ ꯏꯆꯝ ꯆꯝꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯈꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯂꯣꯏꯅꯕ ꯇꯤꯟꯅꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯁꯤꯒꯨꯝꯕꯗꯤ ꯈꯨꯜ ꯑꯁꯤꯃꯛꯇꯗ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯍꯥꯏꯅꯔꯤ ꯁꯅꯥꯊꯣꯏ ꯅꯣꯡꯃꯒꯤ ꯃꯥ ꯂꯩꯔꯥꯡꯄꯥꯠ ꯑꯁꯤꯗ ꯂꯥꯛꯇꯕ ꯉꯝꯗꯦ ꯑꯗꯨꯝ ꯂꯥꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯗꯨꯝ ꯍꯟꯈꯤꯅꯤ ꯌꯨꯝꯗ ꯍꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯁꯅꯥꯊꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯅ ꯁꯣꯜꯂꯤ ꯆꯪꯈꯣꯟꯕꯤ ꯅꯪꯒ ꯎꯅꯈꯤꯕ ꯅꯪꯒ ꯇꯣꯏꯅ ꯄꯨꯟꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏ ꯑꯩ ꯅꯨꯡꯇꯤꯒꯤ ꯅꯪꯕꯨ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯛꯇ꯭ꯔꯦ ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯅꯍꯥꯛ ꯑꯃꯨꯛꯇꯪꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ ꯂꯦꯞꯂꯈꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯍꯟꯈꯤ ꯉꯁꯤ ꯐꯥꯎꯕꯗ ꯆꯪꯈꯣꯟꯕꯤ ꯑꯁꯦ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯀꯅꯥꯝꯇꯅ ꯈꯪꯗꯦ ꯃꯍꯥꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯈꯤ ꯆꯍꯤ ꯐꯅꯌꯥꯝꯅ ꯌꯥꯝꯅ ꯍꯧꯔ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯈꯪꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯇꯅ ꯌꯥꯝꯅ ꯆꯥꯛꯆꯅ ꯃꯥꯕꯨ ꯁꯣꯟꯖꯕꯅꯤ ꯃꯥꯕꯨ ꯀꯧꯖꯕꯅꯤ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯇ ꯂꯥꯛꯀꯅꯤ ꯅꯣꯡꯃꯒꯤ ꯃꯇꯝꯁꯨ ꯑꯗꯨꯝ ꯍꯧꯈꯤꯅꯤ ꯆꯪꯈꯣꯟꯕꯤ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯍꯥꯏꯅꯈꯤ ꯆꯪꯈꯣꯟꯕꯤꯁꯤ ꯃꯊꯥ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯂꯥꯏ ꯇꯣꯡꯕꯅꯤ ꯑꯃꯥꯏꯕꯤ ꯇꯣꯡꯕꯅꯤ ꯃꯍꯥꯛꯇꯤ ꯁꯔꯩ ꯄꯛꯄꯤꯅꯤ ꯀꯔꯤꯒꯨꯝꯕꯗ ꯋꯥꯟꯊꯔꯛꯄꯅꯤ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯊꯕꯛ ꯆꯠꯄꯗ ꯃꯇꯣꯝꯇ ꯆꯠꯈꯤꯕ ꯅꯨꯃꯤꯠꯀꯨꯝꯕꯗ ꯈꯨꯗꯣꯡꯊꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤ ꯑꯁꯦꯡꯕꯒꯤꯁꯨ ꯆꯪꯈꯣꯟꯕꯤ ꯑꯁꯨꯝꯅ ꯇꯧꯏ ꯃꯍꯥꯛ ꯃꯃꯥꯟꯅꯕꯤ ꯀꯌꯥꯒ ꯄꯨꯜꯂꯕꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯕꯁꯨ ꯃꯇꯥꯡ ꯆꯥꯗꯅ ꯋꯥꯟꯊꯔꯛꯄ ꯁꯔꯤꯛ ꯃꯈꯣꯟ ꯇꯥꯕ ꯌꯥꯗꯕ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯕꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯈꯤꯕꯅꯤ ꯃꯁꯤꯒꯨꯝꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯅ ꯁꯅꯥꯊꯣꯏꯅ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯤ ꯍꯦꯟꯈꯤꯕꯅꯤ ꯁꯅꯥꯊꯣꯏꯒꯤ ꯅꯨꯡꯁꯤꯕ ꯆꯪꯈꯣꯟꯕꯤꯗ ꯐꯣꯡꯗꯣꯛꯈꯤꯗꯦ ꯐꯣꯡꯗꯣꯛꯂꯒ ꯀꯌꯥꯔꯛ ꯍꯟꯅꯗꯤ ꯍꯣꯠꯅꯈꯤ ꯆꯪꯈꯣꯟꯕꯤꯅꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯈꯪꯕꯗꯤ ꯌꯥꯝꯅ ꯈꯪꯈꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯒꯨꯝ ꯃꯔꯨꯞꯀꯨꯝ ꯄꯨꯜꯂꯛꯄꯅꯤꯅ ꯆꯪꯈꯣꯟꯕꯤꯅꯁꯨ ꯃꯥꯅ ꯐꯅ ꯑꯗꯨꯝꯅ ꯏꯪꯒꯤꯠ ꯏꯔꯥꯡ ꯄꯤꯔ ꯐꯥꯎꯕꯗ ꯆꯪꯈꯣꯟꯕꯤꯅ ꯈꯪꯗꯕ ꯁꯥꯗꯅ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯅꯣꯡꯃ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯍꯨꯝꯈꯛ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯤ ꯁꯤꯡ ꯆꯟꯕ ꯆꯠꯄꯁꯤꯅ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗꯅꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯤꯡ ꯌꯥꯟꯕ ꯌꯥꯕ ꯌꯥꯜꯂꯕ ꯇꯨꯡꯗ ꯃꯈꯣꯏꯅ ꯁꯨꯝ ꯀꯨꯝꯊꯔꯛꯄꯗ ꯃꯈꯣꯏꯅ ꯎ ꯄꯥꯝꯕꯤ ꯑꯃꯈꯛ ꯎꯈꯤ ꯎ ꯄꯥꯝꯕꯤ ꯑꯁꯤꯗ
ꯀꯔꯤ ꯄꯥꯝꯕꯤꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯍꯩꯗꯤ ꯐꯖꯅ ꯄꯥꯜꯂꯤ ꯃꯁꯤꯒꯤ ꯃꯍꯩ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯁꯤꯡ ꯆꯜꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯍꯨꯝ ꯑꯁꯤ ꯀꯔꯤ ꯄꯥꯝꯕꯤꯅꯣ ꯁꯤꯕꯨ ꯍꯩꯁꯨ ꯄꯥꯜꯂꯤꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯒ ꯂꯩꯈꯤ ꯄꯥꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯋꯥꯡꯕ ꯅꯠꯇꯦ ꯄꯥꯝꯕꯤ ꯑꯁꯤ ꯄꯤꯛꯁꯨ ꯄꯤꯛꯏ ꯑꯗꯨꯒ ꯃꯅꯥꯗꯤ ꯄꯨꯡꯅ ꯍꯧꯔꯤ ꯃꯍꯩꯁꯨ ꯐꯖꯅ ꯄꯥꯟꯕ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯁꯤꯕꯨ ꯆꯥꯕ ꯌꯥꯒꯗ꯭ꯔꯥꯅꯦ ꯑꯁꯤ ꯍꯩꯁꯤꯕꯨ ꯆꯥꯕ ꯌꯥꯒꯗ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯦꯛꯅꯕ ꯇꯧꯏ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯃꯥꯕꯨ ꯈꯥꯝꯃꯤ ꯍꯦꯛꯎꯅꯨ ꯑꯁꯤꯒꯤ ꯍꯩꯁꯤꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯀꯔꯤ ꯍꯩꯅꯣ ꯈꯪꯗꯦꯀꯣ ꯆꯥꯔꯨꯅꯨ ꯑꯃꯨꯛ ꯆꯥꯔꯒ ꯈꯨꯗꯣꯡꯊꯤꯅꯤꯀꯣ ꯆꯥꯅꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯁꯤꯗꯤ ꯍꯩ ꯑꯁꯤꯕꯨ ꯎꯕꯗ ꯆꯥꯅꯤꯡꯕ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯏ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯅꯪ ꯋꯥꯊꯤ ꯇꯧ ꯂꯩꯅꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯨꯗꯤ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯍꯩ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯗꯤ ꯃꯤꯇꯥꯔꯨꯔꯦ ꯃꯈꯨꯠꯅꯁꯨ ꯂꯥꯝꯕ ꯐꯪꯕꯅꯤꯅ ꯃꯁꯤꯕꯨ ꯑꯃꯇꯪ ꯍꯦꯛꯂꯒ ꯆꯥꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯅ ꯂꯥꯎ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯃꯈꯣꯏꯗꯤ ꯃꯀꯣꯛꯇ ꯁꯤꯡꯊꯣꯡꯁꯤꯡ ꯑꯗꯨ ꯍꯥꯞꯇꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕꯁꯦ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯨꯅꯤ ꯑꯅꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯃꯍꯥꯛꯇꯤ ꯍꯩ ꯑꯗꯨ ꯑꯃꯇꯪ ꯍꯦꯛꯂꯒ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯍꯩ ꯑꯗꯨ ꯑꯃ ꯍꯦꯛꯂꯨꯔꯦ ꯃꯆꯤꯟ ꯑꯗꯨꯅ ꯇꯪꯂꯨꯕ ꯃꯇꯝꯗꯗꯤ ꯍꯩ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯏ ꯃꯍꯥꯎ ꯂꯩꯕꯗꯒꯤ ꯀꯔꯤ ꯍꯩꯅꯣꯅꯦ ꯌꯥꯝꯅ ꯍꯥꯎꯏꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯑꯃꯅꯤ ꯑꯗꯨꯝ ꯍꯦꯛꯂꯒ ꯆꯥꯔꯨꯔꯦ ꯌꯨꯝꯗꯁꯨ ꯈꯔ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯈꯨꯗꯩ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯗ ꯈꯔ ꯌꯣꯝꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯇꯪꯁꯨ ꯐꯝꯂꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯁꯨ ꯃꯥꯅ ꯀꯧꯏ ꯃꯍꯥꯎ ꯌꯥꯝꯅ ꯂꯩꯅꯦ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ ꯑꯅꯤ ꯑꯗꯨꯗꯤ ꯐꯅꯌꯥꯝ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯃꯁꯥꯁꯦ ꯑꯩꯕꯨ ꯑꯃꯇꯪ ꯊꯦꯠꯂꯒ ꯄꯨꯁꯤꯔꯥꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯥꯔꯕꯗꯤ ꯃꯁꯤꯒꯤ ꯃꯍꯩꯁꯦ ꯍꯌꯦꯡꯋꯥꯏ ꯁꯣꯏꯗꯅ ꯆꯥ ꯐꯪꯒꯅꯤ ꯑꯁꯤꯕꯨ ꯃꯁꯥ ꯊꯥꯕꯗ ꯍꯤꯡꯂꯣꯏꯗ꯭ꯔꯥꯅꯦ ꯍꯤꯡꯒꯅꯤꯗ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯕ ꯇꯨꯡꯗꯗꯤ ꯃꯍꯥꯛꯅ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯁꯥ ꯑꯃꯇꯪ ꯌꯨꯝꯗ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯃꯇꯦꯛ ꯑꯃ ꯌꯥꯜꯂꯨꯕꯅꯤ ꯑꯗꯨꯒ ꯃꯁꯥꯗꯣ ꯌꯥꯜꯂꯕ ꯇꯨꯡꯗ ꯃꯥꯅ ꯄꯨꯒꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯤꯠꯇ ꯌꯥꯝꯅ ꯉꯛꯂꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯈꯛ ꯃꯥꯅ ꯎꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯁꯦ ꯃꯥꯅ ꯍꯦꯛ ꯌꯥꯜꯂꯨꯕꯗ ꯌꯥꯟꯐꯝ ꯃꯄꯥ ꯑꯁꯤꯃꯛꯇꯗ ꯃꯆꯨ ꯑꯁꯤ ꯉꯥꯡꯁꯪ ꯉꯥꯡꯅ ꯏꯒꯤ ꯃꯑꯣꯡꯗꯨꯅ ꯊꯣꯛꯂꯝꯃꯤ ꯃꯁꯤ ꯎꯕꯗ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯌꯥꯝꯅ ꯉꯛꯅ ꯀꯩꯅꯣꯅꯦ ꯀꯔꯤ ꯃꯆꯨꯅꯣ ꯁꯤꯕꯣ ꯑꯉꯥꯡꯕ ꯏꯁꯨ ꯃꯥꯟꯕ ꯀꯩꯅꯣ ꯁꯤꯕꯣ ꯉꯥꯏꯍꯥꯛꯇꯪ ꯌꯥꯝꯅ ꯉꯛꯅ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨꯒꯤ ꯃꯆꯤꯟꯃꯛꯇꯗ ꯏ ꯊꯣꯛꯄꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯍꯧꯔꯤꯕꯗꯨꯒꯤ ꯃꯁꯥ ꯇꯥꯏꯅꯐꯝ ꯑꯗꯨꯗꯁꯨ ꯏ ꯊꯣꯛꯄꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯌꯥꯝꯅ ꯉꯛꯅ ꯉꯥꯛꯇꯪ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯄꯟꯊꯗꯦ ꯊꯣꯏꯅꯦꯅ ꯃꯥꯒꯤ ꯋꯥꯈꯜꯁꯨ ꯈꯜꯂꯨꯗꯦ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯁꯥꯒꯤ ꯊꯣꯛꯆꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯃꯥꯁꯨ ꯁꯤꯡꯒꯣꯛꯊꯣꯡ ꯑꯁꯤ ꯄꯨꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯁꯥ ꯑꯁꯤꯅ ꯃꯊꯛꯇ ꯍꯥꯞꯂꯗꯨꯅ ꯃꯍꯥꯛ ꯂꯥꯛꯑꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯈꯣꯡꯊꯥꯡ ꯐꯅꯌꯥꯝꯅ ꯊꯥꯡꯂꯕ ꯇꯨꯡꯗꯗꯤ ꯍꯧꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯃꯛꯇꯗꯁꯨ ꯎ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯍꯧꯔꯤ ꯈꯪꯍꯧꯗꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯗꯤ ꯎꯗꯦ ꯃꯅꯥꯛ ꯑꯗꯨꯃꯛꯇꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯑꯃꯗꯤ ꯎꯔꯨꯔ ꯎꯪꯂꯒ ꯁꯤꯠꯄ ꯍꯧꯔꯛꯏ ꯅꯨꯡꯁꯤꯠꯀꯤ ꯃꯈꯣꯜ ꯑꯁꯤ ꯌꯥꯝꯅꯁꯨ ꯀꯜꯂꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯗꯤ ꯊꯧꯋꯥ ꯀꯌꯥ ꯁꯥꯔꯨꯗꯦ ꯚꯥꯞꯁꯨ ꯑꯣꯏꯔꯨꯗꯦ ꯑꯗꯨꯕꯨ ꯃꯅꯥꯛ ꯑꯗꯨꯃꯛꯇꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯑꯃ ꯂꯥꯛꯄꯗꯧꯅ ꯑꯋꯨꯡ ꯅꯨꯡꯁꯤꯠ ꯑꯃꯅ ꯂꯩꯔꯒ ꯆꯠꯄꯗꯧꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯌꯥꯝꯅ ꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯑꯃ ꯑꯣꯏꯈꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥꯁꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯥꯕꯨꯡꯁꯨ ꯆꯥꯛ ꯆꯥꯗꯕ ꯃꯈꯩ ꯅꯨꯄꯥ ꯃꯆꯥꯁꯤꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯃꯆꯥ ꯑꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯄꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯄꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯃꯆꯥ ꯀꯧꯏ ꯃꯆꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯥꯝꯅ ꯊꯦꯡꯂꯛꯏꯗꯨꯕꯣ ꯅꯃꯥꯟꯅꯕ ꯑꯇꯩꯗꯤ ꯂꯣꯏꯅ ꯂꯥꯛꯈ꯭ꯔꯦ ꯑꯩꯅ ꯆꯤꯡꯗ ꯆꯠꯀꯅꯨ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯗꯦ ꯑꯗꯨꯝ ꯆꯠꯂꯤ ꯌꯨꯝꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯃꯩ ꯊꯥꯅꯕꯁꯤꯡꯁꯨ ꯃꯌꯥꯝ ꯂꯩ ꯏꯄꯥꯅꯁꯨ ꯃꯌꯥꯝ ꯆꯜꯂꯨꯔꯤ ꯅꯪ ꯃꯇꯨꯡꯗꯗꯤ ꯆꯠꯀꯅꯨ ꯅꯪꯅ ꯍꯜꯂꯛꯇꯕꯁꯦ ꯏꯄꯥ ꯌꯥꯝꯅ ꯋꯥꯏꯕ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯈꯨꯝꯃꯤ ꯁꯤꯡꯒꯣꯛꯊꯣꯡ ꯑꯗꯨ ꯊꯥꯔꯒ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯄꯔꯤꯈꯥ ꯂꯣꯏꯕꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯝ ꯆꯠꯄꯅꯦꯕ ꯑꯩ ꯇꯣꯏꯅ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯄꯥꯅ ꯈꯨꯝꯃꯤ ꯅꯃꯥꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯇꯨꯔꯦꯟꯗ ꯐꯤ ꯁꯨꯕ ꯆꯠꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ ꯆꯥꯛꯁꯨ ꯏꯄꯥꯅ ꯂꯣꯏꯔꯕꯅꯤ ꯂꯥꯎ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯎ ꯃꯄꯥꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨ ꯃꯆꯥꯅꯨꯄꯥꯗ ꯀꯌꯥ ꯆꯪꯗꯦ ꯁꯤꯡꯒꯣꯛꯊꯣꯡ ꯑꯗꯨ ꯊꯥꯔꯕ ꯇꯨꯡꯗ ꯃꯊꯛ ꯏꯊꯪ ꯊꯪꯕꯗ ꯃꯥꯅ ꯌꯦꯞꯁꯤꯜꯂꯤꯕ ꯃꯁꯥꯗꯨ ꯂꯧꯊꯣꯔꯛꯏ ꯄꯥꯕꯨꯡ ꯑꯁꯤꯒꯤ ꯃꯁꯥꯁꯤ ꯀꯔꯤ ꯄꯥꯝꯕꯤꯅꯣ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨꯅꯤ ꯑꯁꯤꯗ ꯃꯍꯩ ꯈꯔ ꯄꯥꯜꯂꯝꯃꯤ ꯆꯥꯕꯗ ꯌꯥꯝꯅ ꯍꯥꯎꯏꯕꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯩꯁꯤꯡ ꯑꯗꯣ ꯃꯥꯅ ꯄꯨꯊꯣꯔꯛꯏ ꯃꯄꯥꯁꯨ ꯃꯗꯨꯒꯤ ꯃꯍꯩ ꯑꯗꯨ ꯎꯕꯗ
ꯀꯔꯤ ꯃꯍꯩꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯄꯥꯅ ꯀꯔꯤ ꯃꯍꯩꯅꯣ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯈꯨꯝꯃꯤ, ꯆꯤꯡꯗ ꯍꯧꯔꯝꯕꯅꯦ, ꯃꯍꯩ ꯌꯥꯝꯅ ꯄꯥꯟꯈ꯭ꯔꯖꯥꯠꯅꯤ꯫ ꯑꯩꯗꯤ ꯈꯔꯕꯨ ꯆꯥꯔꯨꯔꯦ, ꯌꯥꯝꯅ ꯊꯨꯝꯃꯤ, ꯍꯥꯎꯁꯨ ꯍꯥꯎꯏꯅꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯆꯥꯎ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯑꯗꯨꯅꯗꯤ ꯍꯩ ꯑꯗꯨ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯅ, ꯄꯥꯕꯨꯡ, ꯑꯁꯤꯒꯤ ꯃꯁꯥꯁꯦ ꯑꯩꯅ ꯊꯦꯛꯂꯒ ꯄꯨꯔꯛꯄꯅꯦꯕ, ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯥꯒꯦ ꯇꯧꯕꯅꯤ, ꯑꯁꯤꯕꯨ ꯍꯧꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯄꯥꯅ, ꯅꯪꯅ ꯊꯥꯅꯤꯡꯉꯗꯤ ꯊꯥꯎ, ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯗꯕ ꯍꯩꯁꯤꯕꯨ ꯅꯪꯅ ꯆꯥꯔꯨꯔꯤꯁꯤꯕꯨ ꯏꯄꯥꯗꯤ ꯄꯥꯈꯠꯂꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯆꯥꯅ, ꯄꯥꯕꯨꯡ, ꯀꯩꯁꯨꯝ ꯇꯧꯗꯦꯉꯣ, ꯏꯇꯨꯝ ꯊꯨꯝꯃꯤ, ꯍꯥꯎꯈ꯭ꯔꯖꯥꯠꯅꯤ, ꯄꯥꯕꯨꯡꯅ ꯆꯥꯕ ꯀꯤꯕꯒꯤ ꯆꯥꯗꯕꯗꯤ ꯆꯥꯒꯅꯨ, ꯑꯩꯗꯤ ꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯐꯝꯂꯝꯂꯕ ꯇꯨꯡꯗꯗꯤ ꯃꯆꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨ ꯄꯥꯕꯨꯡ, ꯌꯦꯡꯉꯨꯅꯦ, ꯑꯁꯤꯒꯤ ꯃꯁꯥ ꯑꯁꯤꯒꯤ ꯃꯆꯤꯟ ꯅꯋꯥꯏꯗ ꯊꯦꯛꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯆꯨ ꯑꯁꯤ, ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ, ꯑꯁꯤꯕꯨ ꯀꯔꯤ ꯃꯆꯨꯅꯤ ꯌꯦꯡꯉꯨ, ꯃꯤꯒꯤ ꯏꯒ ꯃꯥꯟꯅꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ, ꯏꯒ ꯃꯥꯟꯅꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯁꯨ ꯃꯥꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯄꯥꯗꯨꯁꯨ ꯃꯁꯥ ꯊꯦꯛꯐꯝ ꯑꯗꯨꯒꯤ ꯃꯆꯤꯟꯃꯛꯇꯨꯗ ꯏ ꯇꯩꯕꯗꯧꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ, ꯀꯔꯤꯅꯣ ꯁꯤꯗꯤ, ꯏꯒ ꯆꯞ ꯃꯥꯟꯅꯩꯅ꯫ ꯃꯄꯥꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ, ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯃꯥꯅ ꯍꯪꯉꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯈꯨꯝꯃꯤ, ꯄꯥꯕꯨꯡ, ꯑꯩꯅ ꯑꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯒꯤ ꯃꯁꯥꯁꯦ ꯊꯦꯛꯄ ꯃꯇꯝꯗ ꯑꯁꯨꯝꯅ ꯇꯧꯋꯦꯉꯣ, ꯑꯁꯤꯕꯨ ꯃꯈꯣꯝ ꯊꯣꯛꯄꯒ ꯍꯥꯏꯗꯨꯔꯕ, ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯁꯥꯒꯤ ꯃꯆꯨ ꯑꯣꯏꯗꯣꯏꯔꯕ? ꯃꯄꯥꯗꯨꯁꯨ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯕ ꯇꯧꯗꯅ, ꯑꯗꯨꯒꯨꯝꯕꯁꯨ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯃꯆꯨ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯏꯗꯧꯅ ꯇꯧꯏꯅꯦ꯫ ꯐꯔꯦ, ꯅꯪꯅ ꯁꯥꯏꯗ ꯌꯨꯡꯂꯨꯒꯦ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯨꯡꯉꯨꯔꯣ, ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯎ꯫ ꯃꯆꯥꯅꯨꯄꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯁꯥ ꯑꯗꯨ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯃꯥꯡ ꯑꯗꯣꯝꯗ ꯃꯥꯅ ꯃꯐꯝ ꯆꯥꯒꯗꯕ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯃꯁꯥꯁꯦ ꯃꯥꯅ ꯌꯨꯡꯁꯤꯜꯂꯨꯔꯦ꯫ ꯑꯗꯨꯒ ꯆꯪꯂꯛꯏ, ꯃꯄꯥ ꯃꯆꯥ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯥꯁꯨ ꯂꯥꯛꯏ꯫ ꯃꯃꯥ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥꯗꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯖꯩ, ꯑꯗꯨꯕꯨ ꯃꯃꯥꯅꯁꯨ ꯀꯌꯥ ꯍꯦꯟꯅ ꯊꯧꯋꯥ ꯁꯥꯔꯨꯗꯕꯅꯤ꯫ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯃꯆꯥ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯑꯗꯨꯝ ꯁꯥꯟꯅꯕ ꯁꯥꯟꯅꯔꯨꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯍꯥꯛ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯏ꯫ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯁꯤ ꯄꯥꯈꯪ ꯃꯆꯥꯃꯛꯁꯨ ꯐꯥꯗ꯭ꯔꯤ, ꯆꯍꯤ 13 ꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯔꯦ꯫ ꯆꯥꯛ ꯆꯥ ꯇꯣꯛꯂꯕ ꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯃꯆꯥꯁꯨ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯉꯩ ꯃꯥꯒꯤ ꯃꯪꯍꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯂꯔꯦ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯃꯛꯇꯗ ꯐꯤ ꯑꯉꯧꯕꯤ ꯁꯦꯠꯂꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯃꯅ ꯃꯆꯥꯕꯨ ꯇꯣꯏꯅ ꯀꯧꯊꯣꯛꯅꯔꯦ꯫ ꯅꯪꯅ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯤ ꯊꯨꯗꯦꯛꯄꯤꯕꯅ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯒꯤ ꯏꯈꯨꯠ ꯑꯗꯣ ꯅꯪ ꯄꯤꯌꯨ, ꯑꯩꯒꯤ ꯏꯈꯨꯠ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯃꯆꯥꯕꯨ ꯀꯧꯔꯨꯔꯦ꯫ ꯃꯁꯥꯁꯦ ꯐꯔ ꯍꯥꯏꯗꯨꯅ ꯃꯪꯂꯥꯛꯅꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛ ꯆꯣꯏꯔꯣꯟ ꯐꯔꯣꯟ ꯌꯥꯝꯅ ꯂꯣꯜꯂꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯏꯁꯤꯁꯤꯅ ꯇꯨꯝꯊꯔꯤꯉꯩ ꯃꯆꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯃꯈꯣꯏ ꯇꯥꯍꯧꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯪꯂꯥꯟ ꯑꯁꯤꯗ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯔꯤ, ꯃꯥꯕꯨ ꯌꯥꯝꯅ ꯀꯤꯍꯜꯂꯔꯤ꯫ ꯃꯆꯥꯅ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯁꯤꯗ ꯆꯣꯏꯔꯣꯟ ꯌꯥꯝꯅ ꯂꯣꯟꯗꯨꯅ ꯋꯥ ꯍꯥꯏꯔꯤ꯫ ꯑꯩ ꯅꯪꯒꯤ ꯅꯈꯨꯠ ꯊꯨꯗꯦꯛꯇꯦ, ꯑꯩ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯦ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ, ꯑꯩꯕꯨ ꯀꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯤꯅ ꯃꯆꯤꯟ ꯑꯁꯤ ꯂꯦꯡꯗꯨꯅ ꯃꯥꯅ ꯋꯥ ꯉꯥꯡꯂꯔꯤ꯫ ꯃꯪ ꯑꯣꯏꯔꯕꯁꯨ ꯇꯨꯝꯅ ꯃꯥꯒꯤ ꯃꯆꯤꯟ ꯑꯁꯤꯅ ꯋꯥ ꯉꯥꯡꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯔꯤ, ꯅꯪꯅ ꯑꯩꯒꯤ ꯈꯨꯠ ꯊꯨꯗꯦꯛꯈꯤꯕꯅꯤ, ꯅꯪꯅ ꯑꯩꯒꯤ ꯈꯨꯠ ꯑꯗꯨ ꯄꯨꯔꯒ ꯆꯠꯈꯤꯕꯅꯤ, ꯑꯩꯒꯤ ꯈꯨꯠ ꯄꯤꯗ꯭ꯔꯕꯗꯤ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯑꯩꯅ ꯅꯪꯕు ꯏꯟꯅꯒꯅꯤ, ꯑꯩꯅ ꯅꯪꯕు ꯀꯣꯏꯁꯦꯟ ꯁꯦꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯆꯥ ꯄꯥꯈꯠꯄ ꯀꯤꯕ ꯍꯦꯟꯕꯅ ꯃꯪꯂꯥꯟ ꯑꯁꯤꯗ ꯀꯟꯅ ꯂꯥꯎꯔꯔꯦ꯫ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯟꯅ ꯂꯥꯎꯏ꯫ ꯃꯪꯂꯥꯟ ꯑꯁꯤꯗꯗꯤ ꯃꯆꯥꯁꯦ ꯃꯪꯒꯣꯟꯗ ꯐꯝꯂꯤꯕꯅꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯆꯥꯅ ꯍꯥꯏ, ꯅꯪ ꯆꯪꯂꯛꯀꯅꯨ, ꯅꯪ ꯑꯩꯒꯤ ナꯛꯇ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯟꯅ ꯂꯥꯎꯏ꯫ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯒꯤ ꯈꯨꯠ ꯄꯤꯌꯨ, ꯑꯩꯒꯤ ꯈꯨꯠ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯈꯨꯠꯄꯨꯁꯨ ꯊꯨꯗꯦꯛꯀꯅꯤ, ꯅꯪꯒꯤ ꯅꯈꯨꯠꯄꯨꯁꯨ ꯊꯨꯗꯦꯛꯀꯅꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕꯗꯒꯤ ꯃꯪꯒꯣꯜ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯥꯡꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯥꯁꯦ ꯇꯨꯝꯂꯝꯕꯗꯒꯤ ꯃꯁꯥꯁꯦ ꯀꯟꯅ ꯍꯥꯏꯗꯨꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯅ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯄꯥ ꯍꯥꯟꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯃꯆꯥ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯒ ꯃꯆꯥꯅ ꯑꯩ ꯌꯥꯝꯅ ꯀꯤ ꯍꯥꯏꯗꯨꯅ ꯄꯪꯀꯞꯇ ꯀꯞꯂꯛꯏ꯫ ꯃꯃꯥꯁꯨ ꯍꯧꯒꯠꯂꯛꯏ, ꯆꯪꯁꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯄꯥꯅ ꯈꯪꯗꯦꯅꯦ, ꯃꯪꯍꯥ ꯎꯕ꯭ꯔꯥ, ꯌꯥꯝꯅ ꯀꯤ ꯍꯥꯏꯗꯨꯅ ꯇꯧ ꯂꯩꯔꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯃꯥꯅ ꯑꯃꯨꯛ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯁꯤꯗ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ, ꯃꯆꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ,
ꯁꯦ ꯏꯃꯥꯗ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯅꯁꯨ ꯃꯥꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯀꯤ ꯑꯩꯒꯤ ꯃꯪꯗ ꯑꯀꯤꯕ ꯌꯥꯝꯅ ꯎꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯈꯠꯅ ꯇꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯀꯔꯤ ꯑꯀꯤꯕ ꯎꯔꯤꯕꯅꯣ ꯁꯦ ꯍꯥꯏꯌꯨꯁꯦ ꯑꯁꯣꯝꯗ ꯑꯣꯜꯂꯨꯁꯦ ꯑꯁꯣꯝꯗ ꯑꯣꯜꯂꯒ ꯃꯪ ꯑꯗꯨ ꯇꯝꯃꯨꯁꯦ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯑꯃ ꯃꯈꯣꯏꯅ ꯇꯥꯛꯂꯤ ꯑꯗꯣꯝꯗ ꯑꯣꯜꯍꯜꯂꯒ ꯃꯪ ꯇꯝꯍꯜꯂꯝꯃꯤ ꯃꯆꯥꯅ ꯍꯥꯏ ꯈꯪꯗꯦ ꯁꯨꯃꯥꯡꯗ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯈꯨꯠ ꯄꯤꯔꯛꯎ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯑꯩꯅ ꯊꯨꯔꯛꯑꯦ ꯍꯥꯏ ꯃꯥꯒꯤ ꯃꯈꯨꯠ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯃꯨꯟꯅ ꯌꯦꯡꯅꯩ ꯑꯗꯨꯕꯨ ꯃꯪꯅꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯨꯕ ꯆꯠꯂꯨꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯈꯔ ꯇꯥꯔꯨꯕꯒꯨꯝꯕꯒꯤ ꯑꯁꯨꯝꯅ ꯎꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯊꯧꯋꯥ ꯁꯥꯔꯨꯗꯦ ꯅꯪꯅ ꯑꯀꯤꯕ ꯈꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯁꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯦ ꯍꯦꯔꯥ ꯅꯨꯄꯥ ꯃꯆꯥꯅꯕꯨ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣꯁꯦ ꯁꯦ ꯐꯖꯅ ꯇꯨꯝꯃꯨꯁꯦ ꯅꯇꯣꯝꯕ ꯇꯨꯝꯕ ꯀꯤꯔꯒꯅ ꯅꯄꯥꯕꯨꯡꯒ ꯇꯨꯃꯤꯟꯅꯧꯁꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯃꯄꯥꯕꯨꯡ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅꯔꯦ ꯃꯄꯥꯗ ꯆꯦꯠꯅ ꯈꯣꯟꯗꯨꯅ ꯃꯆꯥꯁꯤ ꯇꯨꯝꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡꯖꯥꯒꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯌꯧꯔꯛꯂꯕꯅꯤ ꯑꯃꯨꯛꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯠꯇ ꯃꯥꯒꯤ ꯃꯪꯗ ꯎꯔꯛꯂꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯂꯥꯛꯅꯔꯦ ꯍꯟꯗꯛꯃꯨꯛꯅ ꯃꯅꯤꯡꯊꯣꯡꯂꯣꯝꯗꯒꯤ ꯃꯥꯕꯨ ꯀꯧꯔꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯪꯂꯥꯟ ꯑꯁꯤꯗ ꯃꯍꯥꯛ ꯃꯅꯤꯡꯊꯣꯡꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯐꯝꯂꯤ ꯃꯁꯤꯗꯁꯨ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯎꯍꯟꯕ ꯅꯠꯇꯦ ꯐꯤ ꯑꯉꯧꯕ ꯁꯦꯠꯂꯤ ꯍꯥꯏꯕꯗꯨ ꯈꯪꯉꯤ ꯑꯩꯒꯤ ꯈꯨꯠ ꯑꯗꯨ ꯅꯪ ꯄꯤꯔꯔꯣꯏꯗ꯭ꯔꯥ ꯑꯩꯒꯤ ꯈꯨꯠ ꯑꯗꯨ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯈꯨꯠ ꯑꯗꯨ ꯅꯪꯅ ꯊꯦꯛꯂꯒ ꯄꯨꯈꯤꯕꯅꯤ ꯑꯩꯒꯤ ꯈꯨꯠ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯈꯨꯠꯁꯨ ꯊꯨꯗꯦꯛꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ ꯑꯁꯨꯝꯅ ꯅꯣꯛꯂꯛꯄ ꯈꯣꯟꯖꯦꯜ ꯑꯁꯤꯅꯁꯨ ꯑꯃꯨꯛꯀ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯃꯄꯥꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯝꯕꯗꯒꯤ ꯑꯃꯨꯛꯀꯁꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯄꯥ ꯑꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯒꯦ ꯃꯆꯥ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯆꯥꯁꯤꯕꯨ ꯂꯦꯡꯍꯟ ꯍꯧꯗꯣꯛꯏ ꯃꯆꯥꯁꯤ ꯑꯃꯨꯛꯀꯁꯨ ꯀꯞꯂꯛꯏ ꯑꯃꯨꯛꯀꯁꯨ ꯑꯀꯤꯕ ꯃꯪ ꯑꯗꯨ ꯎꯏ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯄꯥꯁꯦ ꯍꯟꯗꯛꯃꯛꯇꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯊꯥ ꯁꯥꯔꯛꯂꯦ ꯆꯞ ꯃꯥꯟꯅꯕ ꯃꯪꯗ ꯃꯥꯕꯨ ꯀꯤꯍꯜꯂꯗꯤ ꯃꯥꯒꯤ ꯃꯈꯨꯠ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯪꯉꯤ ꯍꯥꯏꯕ ꯃꯇꯧ ꯑꯁꯤꯗ ꯃꯄꯥ ꯑꯁꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯀꯤꯁꯨ ꯀꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯁꯪꯗꯨꯅ ꯅꯣꯡꯉꯥꯟꯕꯒꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯉꯥꯏꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯕ ꯇꯨꯡꯗꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯋꯥ ꯇꯥꯅꯩ ꯀꯔꯤꯅꯣ ꯏꯆꯥꯅꯨꯄꯥꯗ ꯃꯪꯗ ꯑꯁꯨꯝꯅ ꯎꯏ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯣ ꯃꯁꯤꯕꯨ ꯀꯔꯤ ꯇꯧꯔꯤꯕ ꯑꯣꯏꯕꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯆꯠꯍꯩꯗꯕꯗꯒ ꯆꯠꯂꯨꯔꯕ ꯆꯠꯂꯕ ꯃꯃꯥꯟꯅꯕꯁꯤꯡ ꯁꯥꯟꯅꯕ ꯆꯠꯄ ꯑꯇꯩ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤꯅ ꯀꯗꯥꯏꯗꯅꯣ ꯆꯪꯕ ꯌꯥꯗꯕꯁꯤꯡꯗ ꯆꯪꯉꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯁꯤꯅ ꯌꯥꯝꯅ ꯉꯛꯅ ꯄꯥꯈꯠꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯪꯅꯔꯤ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯍꯥꯏꯔꯤ ꯏꯆꯥ ꯅꯨꯄꯥꯁꯤ ꯍꯟꯗꯛ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯗꯣ ꯑꯗꯨꯗ ꯆꯠꯍꯩꯗꯕꯗꯒ ꯆꯠꯂꯨꯔꯕ ꯆꯠꯂꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤ ꯃꯃꯥꯡꯂꯣꯝꯒꯤ ꯆꯤꯡꯗꯗꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯈꯪꯕꯗꯤ ꯀꯔꯤꯃꯠꯇ ꯇꯥꯗꯦꯕꯨ ꯑꯗꯣꯝꯗꯗꯤ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤ ꯐꯔꯦꯁꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ ꯍꯟꯗꯛꯇꯤ ꯆꯤꯡꯗ ꯃꯥꯟꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯁꯦ ꯏꯆꯥꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯊꯥꯔꯒꯨꯝꯁꯤ ꯑꯩ ꯉꯁꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯒꯦ ꯃꯈꯣꯏꯗ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯁꯤ ꯌꯥꯝ ꯊꯨꯅ ꯆꯠꯈꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯎꯅꯔꯦ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯀꯗꯥꯏ ꯁꯥꯟꯅꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯃꯆꯥꯒꯤ ꯃꯄꯥꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯗ ꯂꯥꯞꯅ ꯆꯠꯇꯦ ꯁꯥꯟꯅꯔꯕꯁꯨ ꯃꯃꯥꯡꯒꯤ ꯂꯝꯄꯥꯛꯇ ꯂꯧꯕꯨꯛ ꯂꯣꯝꯗ ꯆꯠꯇꯨꯅ ꯁꯥꯟꯅꯩ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯌꯥꯝꯅ ꯇꯝꯃꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯇꯝꯂꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯇꯤꯟ ꯊꯣꯛꯄ ꯇꯝꯅꯕ ꯌꯥꯕ ꯊꯣꯛꯄ ꯌꯥꯕ ꯊꯧꯗꯣꯛꯁꯤꯡꯗꯤ ꯑꯃꯠꯇ ꯑꯣꯏꯕ ꯌꯥꯕ ꯃꯐꯝꯁꯤꯡ ꯑꯃꯇ ꯅꯠꯇꯦ ꯃꯄꯥ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯅꯔꯦ ꯃꯥꯅ ꯂꯥꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯃꯇꯨꯡꯗ ꯅꯈꯣꯏ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯁꯥꯟꯅꯒꯅꯨꯀꯣ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯦꯀꯨ ꯂꯣꯠꯄꯤꯅꯆꯤꯡꯕ ꯁꯥꯟꯅꯒꯅꯨ ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯅꯈꯣꯏ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯗꯣ ꯂꯦꯞꯄꯨꯀꯣ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯄꯥꯁꯤ ꯂꯥꯛꯅꯔꯦ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯋꯥꯔꯤ ꯌꯥꯝꯅ ꯇꯝꯃꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ ꯑꯉꯥꯡ ꯑꯁꯦ ꯉꯔꯥꯡ ꯈꯛꯇ ꯃꯪꯍꯥ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯈꯤꯇꯪ ꯌꯦꯡꯈꯤꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯃꯆꯥꯅꯨꯄꯥꯗꯨ ꯊꯣꯛꯍꯜꯂꯝꯗꯦ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨ ꯁꯥꯟꯅꯕ ꯇꯥꯔꯕꯁꯨ ꯊꯪꯅꯕ ꯁꯨꯃꯥꯡꯁꯤꯡꯗ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯆꯥꯁꯨ ꯌꯥꯔꯝꯃꯤ ꯃꯉꯣꯟꯗꯁꯨ ꯑꯀꯤꯕ ꯈꯔ ꯊꯦꯡꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤ ꯑꯃꯨꯛ ꯑꯣꯏꯁꯤꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤ ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯉꯁꯤꯗꯤ
ꯁꯨꯃꯥꯡꯗ ꯑꯃꯗꯤ ꯊꯪꯅꯕꯗ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯔꯨꯕ ꯇꯥꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯃꯥꯡꯒꯣꯟꯗ ꯐꯝꯂꯔꯦ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯂꯩꯕ ꯃꯇꯝ ꯑꯁꯤ ꯐꯅꯌꯥꯝꯅ ꯃꯝꯁꯤꯜꯂꯛꯂꯕꯅꯤ ꯃꯄꯥꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥꯗꯨꯁꯨ ꯀꯩꯊꯦꯜ ꯊꯣꯛꯈꯤꯕꯅꯤ ꯈꯔ ꯈꯔ ꯃꯝꯁꯤꯜꯂꯛꯂꯦ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯤ ꯏꯃꯨꯡ ꯆꯪꯗ꯭ꯔꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯣ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯃꯁꯥ ꯑꯗꯨꯒꯤ ꯍꯦꯛ ꯃꯄꯥꯃꯛꯇꯗꯅꯤ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃꯈꯛꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯃꯇꯧ ꯑꯁꯤ ꯃꯆꯥꯅ ꯍꯦꯛ ꯏꯟꯊꯣꯛꯈꯤꯕꯒ ꯃꯄꯥ ꯆꯥꯟꯅꯅ ꯎꯔꯝꯃꯤ ꯃꯁꯤ ꯎꯕꯗ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯎꯕꯗ ꯃꯆꯥ ꯑꯁꯤ ꯌꯥꯝꯅ ꯉꯛꯅ ꯀꯩꯅꯣꯅꯦ ꯀꯩꯅꯣꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯁꯤꯗ ꯃꯉꯣꯟꯗ ꯈꯨꯠ ꯈꯠꯂꯒ ꯀꯧꯔꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯁꯨ ꯃꯆꯥꯒꯤ ꯃꯤꯠꯇ ꯎꯔꯛꯏ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥ ꯑꯁꯤ ꯃꯃꯤꯠ ꯑꯁꯤ ꯅꯣꯏꯗꯨꯅ ꯑꯁꯤꯕꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯦ ꯃꯆꯥ ꯌꯥꯝꯅ ꯉꯛꯅꯕꯨ ꯍꯧꯒꯠꯂꯤ ꯌꯥꯝꯅ ꯀꯟꯅ ꯃꯝꯈꯤꯕ ꯃꯇꯝꯁꯨ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜ ꯃꯄꯥ ꯑꯣꯏꯕꯅꯤꯅ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯤ ꯃꯥꯅ ꯎꯈꯤꯕꯗꯨꯒꯤ ꯃꯄꯥꯃꯛꯇꯗ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯁꯤꯗ ꯃꯥꯅ ꯀꯣꯏꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯦ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯅꯠꯇ꯭ꯔꯥꯅꯦ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯥꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯃꯥꯅ ꯈꯟꯗꯨꯅ ꯃꯥꯅ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯥꯒꯤ ꯇꯨꯡꯃꯛꯇꯗ ꯁꯥꯎꯝ ꯑꯃ ꯂꯥꯛꯏ ꯁꯥꯎꯝ ꯑꯗꯨ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯅꯤ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯑꯗꯨ ꯐꯪꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯐꯠ ꯃꯃꯥꯏ ꯑꯁꯤ ꯂꯩꯊꯣꯔꯛꯄꯅꯤ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯤ ꯃꯥꯏꯊꯣꯡ ꯁꯛꯇꯝꯗꯤ ꯎꯗ꯭ꯔꯦ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯣ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯒꯤ ꯇꯨꯡꯃꯛꯇꯗ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯆꯥ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯅꯤ ꯌꯥꯝꯅ ꯀꯟꯅ ꯏꯃꯥ ꯂꯥꯎꯗꯨꯅ ꯃꯥꯁꯤ ꯃꯥꯡꯒꯣꯟ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯌꯥꯝꯅ ꯊꯨꯅ ꯃꯆꯥ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯨꯡꯗ ꯐꯃꯨꯡꯗ ꯆꯣꯡꯈꯠꯂꯗꯨꯅ ꯃꯍꯥꯛꯁꯦ ꯑꯀꯤꯕ ꯈꯥꯡꯂꯒ ꯂꯩꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯂꯥꯛꯇ꯭ꯔꯤꯕꯅꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯉꯣꯟꯗ ꯄꯪꯀꯤꯗ ꯀꯤꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯃꯁꯥꯁꯤ ꯅꯤꯛꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯏꯃꯨꯡꯒꯤ ꯃꯩꯁꯨ ꯉꯥꯜꯂꯝꯕꯗꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯏꯃꯨꯡꯒꯤ ꯃꯩ ꯑꯁꯤꯁꯨ ꯃꯨꯠꯈꯤꯔꯝꯃꯤ ꯃꯩꯁꯤ ꯃꯨꯠꯈꯤꯕꯗꯒꯤ ꯃꯍꯥꯛꯁꯦ ꯀꯗꯧꯅ ꯊꯣꯛꯀꯅꯤ ꯊꯣꯛꯐꯝ ꯈꯪꯗꯕꯅ ꯃꯍꯥꯛꯁꯦ ꯄꯪꯀꯤꯗ ꯀꯤꯔꯛꯏ ꯃꯁꯤꯗꯒꯤꯅꯤ ꯃꯥꯅ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯁꯤ ꯃꯁꯤ ꯉꯁꯥꯏꯋꯥꯏꯗ ꯂꯣꯟꯁꯤꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯣꯟꯁꯤꯜꯂꯝꯗꯕꯒꯤꯗꯤ ꯈꯪꯗꯦ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯁꯤ ꯇꯞꯅ ꯏꯜꯂꯛꯏ ꯍꯥꯡꯗꯣꯔꯛꯄꯗꯧꯅ ꯃꯈꯣꯜ ꯑꯁꯤ ꯊꯣꯛꯂꯛꯏ ꯐꯃꯨꯡꯗ ꯐꯝꯅ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯁꯤꯗ ꯃꯆꯥꯁꯤ ꯍꯦꯟꯅ ꯀꯤꯔꯔꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯥꯁꯤ ꯀꯞꯄ ꯍꯧꯔꯛꯏ ꯆꯥꯛꯁꯪꯒꯤ ꯊꯣꯡꯁꯦ ꯑꯃꯨꯛ ꯍꯥꯡꯗꯣꯛꯄꯒꯤ ꯃꯇꯧꯁꯨ ꯃꯥꯜꯍꯟꯕ ꯑꯃꯨꯛꯁꯨ ꯀꯟꯅ ꯂꯣꯟꯁꯤꯟꯕꯒꯤ ꯃꯇꯧꯁꯨ ꯃꯥꯟꯕ ꯈꯣꯟꯖꯦꯜ ꯀꯌꯥꯁꯦ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯕ ꯍꯧꯔꯛꯏ ꯃꯆꯥ ꯄꯪꯀꯞꯇ ꯀꯞꯂꯛꯏ ꯀꯅꯥꯅꯣ ꯅꯪ ꯆꯠꯈ꯭ꯔꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯤꯖꯕꯗꯒꯤ ꯃꯥꯅ ꯀꯞꯇꯨꯅ ꯀꯟꯅ ꯂꯥꯎꯏ ꯃꯥꯅ ꯀꯤꯅ ꯂꯥꯎꯔꯕꯁꯨ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯎꯕꯅꯤ ꯃꯄꯥꯟꯂꯣꯝꯗ ꯃꯅꯥꯛ ꯅꯛꯄꯗ ꯀꯅꯥꯁꯨ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯂꯥꯛꯇꯕꯅꯤꯅ ꯀꯅꯥꯃꯠꯇꯅ ꯇꯥꯗꯦ ꯑꯁꯨꯝꯅ ꯆꯥꯛꯁꯪꯒꯤ ꯊꯣꯡꯗ ꯇꯝꯅꯕꯅꯆꯤꯡꯕ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯝꯂꯕ ꯇꯨꯡꯗꯗꯤ ꯃꯥꯅ ꯍꯦꯛ ꯂꯩꯔꯤꯕ ꯀꯥꯗꯨꯃꯛꯀꯤ ꯐꯛꯂꯥꯡꯂꯣꯝꯗꯁꯨ ꯗꯨꯡ ꯆꯠꯄ ꯑꯃꯨꯛꯁꯨ ꯊꯤꯟꯕꯒꯤ ꯃꯈꯣꯟ ꯀꯌꯥꯁꯦ ꯑꯗꯨꯝ ꯇꯥꯍꯜꯂꯛꯏ ꯋꯥꯗꯤ ꯉꯥꯜꯂꯛꯇꯦ ꯌꯨꯝꯒꯤ ꯃꯊꯛꯇꯁꯨ ꯍꯧꯗꯣꯡꯅ ꯆꯦꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯝꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ ꯃꯉꯣꯟꯗꯗꯤ ꯄꯪꯀꯤꯗ ꯀꯤꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯑꯃꯨꯛꯇ ꯇꯧꯗꯕ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯃꯥꯁꯦ ꯀꯟꯅ ꯂꯥꯎꯅ ꯂꯩꯔꯝꯕꯗꯒꯤ ꯑꯗꯨꯃꯛ ꯐꯃꯨꯡ ꯑꯁꯤꯗ ꯇꯤꯡꯂꯒ ꯇꯥꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯥ ꯍꯜꯂꯛꯂꯕ ꯇꯨꯡꯗꯗꯤ ꯏꯃꯨꯡꯒꯤ ꯊꯣꯡꯁꯤ ꯂꯣꯟꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯏꯃꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯆꯥ ꯀꯧꯏ ꯃꯆꯥ ꯀꯧꯕꯗ ꯈꯨꯝꯃꯛꯇ꯭ꯔꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯕꯨ ꯂꯩꯕ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯕꯨ ꯑꯃꯨꯛ ꯀꯧꯏ ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯤ ꯊꯤꯟꯗꯨꯅ ꯐꯅ ꯀꯟꯅ ꯀꯧꯔ ꯐꯥꯎꯕꯗ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯃꯥꯅ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯍꯜꯂꯛꯂꯦ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯐꯤꯡꯅ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯤꯕꯨ ꯏꯕꯨꯡ ꯑꯣꯏꯔ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯅ ꯀꯧꯕꯁꯨ ꯈꯨꯝꯗꯦ ꯑꯃꯨꯛꯇ ꯀꯧꯁꯦ ꯍꯥꯏꯕꯗꯒꯤ ꯃꯄꯥ ꯑꯗꯨꯅꯁꯨ ꯀꯟꯅ ꯀꯧꯏ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯦ ꯈꯨꯝꯂꯛꯇ꯭ꯔꯦ ꯈꯨꯝꯂꯛꯇꯕꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯛꯏ ꯄꯥꯈꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯅꯝꯈꯥꯏꯔꯛꯏ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯐꯛꯀꯥꯏꯔꯛꯏ ꯏꯃꯨꯡꯒꯤ ꯊꯣꯡ ꯑꯁꯤ ꯅꯝꯈꯥꯏꯗꯨꯅ ꯆꯪꯕ ꯃꯇꯝꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯄꯥꯒꯤ ꯐꯃꯨꯡꯃꯛꯇꯗ ꯋꯥꯟꯊꯔꯒ ꯇꯥꯔꯤꯕ ꯃꯇꯧ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯎꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯃꯃꯥꯁꯤꯗꯤ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯃꯆꯥꯕꯨ ꯂꯦꯡꯍꯜ ꯍꯧꯗꯣꯛꯏ ꯑꯗꯨꯕꯨ
ꯃꯤꯀꯨꯞ ꯈꯔꯗꯤ ꯃꯆꯥ ꯑꯁꯤ ꯋꯥꯈꯜ ꯀꯔꯤꯃꯇ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯃꯃꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈ꯭ꯔꯦ ꯏꯁꯤꯡ ꯊꯥꯗꯨꯅ ꯃꯥꯕꯨ ꯂꯥꯏꯀꯟꯅꯩ ꯃꯥꯕꯨ ꯂꯥꯛꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯔꯤꯃꯇ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯦ ꯀꯣꯟꯅ ꯊꯪꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯀꯟꯅ ꯅꯣꯏꯕꯤꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯏꯅ ꯀꯧꯕ ꯏꯁꯤꯡ ꯊꯥꯕ ꯂꯥꯛꯀꯟꯅꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯆꯥꯅꯨꯄꯥꯁꯤ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯋꯥꯈꯜ ꯇꯥꯔꯛꯄꯗꯁꯨ ꯃꯍꯥꯛꯁꯦ ꯑꯀꯤꯕꯅ ꯃꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯏ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯤꯕꯨ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯍꯥꯛꯁꯦ ꯄꯪꯀꯞꯇ ꯀꯕꯤ ꯄꯪꯀꯤꯗ ꯀꯤ ꯍꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯃꯥꯅꯁꯨ ꯃꯥꯕꯨ ꯀꯣꯟꯁꯤꯜꯂꯤ ꯃꯆꯥꯅꯨꯄꯥ ꯃꯇꯣꯝꯇꯅꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯁꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯍꯥꯗꯨꯅ ꯍꯥꯏ ꯑꯁꯨꯝꯅ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯃꯈꯣꯏꯒꯤꯗꯤ ꯃꯆꯥ ꯃꯆꯥꯅ ꯅꯨꯡꯁꯤꯅ ꯇꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯁꯦ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯦ ꯀꯔꯝ ꯇꯧꯁꯤꯒꯦ ꯃꯁꯤꯕꯨ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯑꯃꯨꯛꯇꯪ ꯌꯦꯡꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯋꯥ ꯇꯥꯅꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯄꯟ ꯄꯟꯊꯗꯦ ꯃꯊꯪꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄ ꯅꯨꯃꯤꯠꯇꯅꯤ ꯃꯈꯣꯏꯅ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯈꯛ ꯊꯤꯔꯨꯏ ꯃꯈꯣꯏꯅ ꯀꯣꯟꯅ ꯊꯪꯗ ꯑꯃꯥꯏꯕꯗꯨ ꯐꯪꯂꯕ ꯇꯨꯡꯗꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯍꯥꯟꯕꯗ ꯑꯃꯥꯏꯕꯗꯨꯅ ꯃꯆꯥꯒꯤ ꯃꯔꯝꯗ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯕ ꯉꯝꯂꯝꯗꯦ ꯃꯍꯥꯛꯅ ꯁꯣꯟꯕ ꯌꯥꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯆꯥꯗ ꯊꯦꯡꯅꯔꯤꯕ ꯃꯉꯣꯟꯗ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯄꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯀꯔꯤꯃꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯁꯤꯅ ꯃꯁꯤꯗ ꯀꯩꯁꯨꯝ ꯂꯩꯇꯦꯅ ꯃꯥꯅ ꯑꯀꯤꯕ ꯋꯥꯔꯤꯒꯨꯝꯕ ꯇꯥꯔꯨꯕ ꯅꯠꯇ꯭ꯔꯒ ꯇꯤꯚꯤꯒꯨꯝꯕ ꯌꯦꯡꯂꯨꯕꯗ ꯑꯀꯤ ꯑꯈꯪ ꯈꯔ ꯎꯕꯗꯒꯤ ꯇꯧꯕꯁꯨ ꯃꯥꯜꯂꯤꯅꯦ ꯃꯉꯣꯟꯗ ꯀꯔꯤꯃꯇ ꯂꯩꯇꯦꯅꯦ ꯍꯥꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅꯗꯤ ꯌꯥꯔꯝꯗꯦ ꯏꯆꯥꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛꯀ ꯇꯧꯗꯕꯅꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯃꯉꯣꯟꯗ ꯑꯣꯏꯕ ꯃꯇꯧ ꯑꯁꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯍꯥꯗꯨꯅ ꯍꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯉꯝꯗꯕꯗꯒꯤ ꯑꯃꯥꯏꯕꯁꯤꯅ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯃꯨꯛ ꯆꯠꯈꯤ ꯊꯥꯡꯒꯤ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣ ꯃꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯑꯀꯤ ꯑꯈꯪ ꯂꯩꯔꯤꯕꯁꯦ ꯐꯅꯕ ꯖꯟꯇ꯭ꯔ ꯑꯃꯗꯤ ꯁꯥꯕꯤꯒꯦ ꯍꯥꯗꯨꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯅꯤ ꯑꯃꯥꯏꯕ ꯆꯠꯈ꯭ꯔꯕ ꯇꯨꯡ ꯉꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯆꯥꯁꯦ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯃꯥꯁꯤꯅ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ ꯇꯧꯏ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯤ ꯊꯅꯝꯕ ꯌꯥꯗꯕꯅꯤꯅ ꯃꯆꯥꯅꯨꯄꯥꯁꯤ ꯄꯨꯗꯨꯅ ꯆꯠꯂꯤ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤ ꯐꯅꯌꯥꯝꯅ ꯁꯥꯡꯉꯤ ꯂꯩꯔꯛ ꯑꯁꯤꯗ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯆꯠꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯑꯗꯨꯝ ꯏꯟꯅꯔꯛꯄꯒꯨꯝ ꯑꯗꯨꯝ ꯇꯧꯔꯔꯦ ꯃꯃꯥꯗꯤ ꯀꯔꯤꯃꯇ ꯈꯪꯗꯦ ꯎꯁꯨ ꯎꯗꯦ ꯎꯕꯥꯞꯁꯨ ꯑꯣꯏꯔꯨꯗꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯁꯤꯗꯤ ꯍꯟꯗꯛ ꯃꯔꯛ ꯃꯉꯣꯟꯗ ꯑꯀꯤꯕ ꯈꯔ ꯂꯩꯕꯁꯤꯅ ꯆꯟꯅ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯑꯀꯣꯏꯕꯗꯁꯨ ꯑꯗꯨꯝ ꯀꯣꯏꯅ ꯌꯦꯡꯉꯤ ꯃꯈꯣꯏꯅ ꯁꯨꯝ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯗꯨꯒꯤ ꯎꯀꯨ ꯃꯆꯤꯟꯃꯛꯇꯗ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯐꯝꯂꯒ ꯂꯩꯔꯤꯕꯁꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯠꯇ ꯎꯕꯅꯤ ꯃꯃꯥꯗꯨꯅꯗꯤ ꯎꯗꯦ ꯃꯃꯥꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ ꯃꯆꯥ ꯑꯗꯨꯗꯤ ꯎꯀꯨꯗꯨꯗ ꯐꯝꯂꯤꯕꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯤꯠ ꯀꯨꯞꯇꯨ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯂꯨꯕꯅꯤ ꯑꯁꯨꯝꯅ ꯈꯤꯜꯂꯛꯄ ꯃꯇꯝꯗꯤ ꯃꯇꯝ ꯀꯨꯏꯅ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤ ꯑꯁꯤ ꯃꯉꯣꯟꯗ ꯇꯠꯇꯅ ꯎꯍꯜꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯑꯣꯏꯔꯛꯏ ꯃꯥꯏꯊꯣꯡ ꯎꯗꯦ ꯐꯤ ꯑꯉꯧꯕ ꯁꯦꯠꯇꯨꯅ ꯎꯀꯨꯁꯤꯗ ꯐꯝꯗꯨꯅ ꯃꯥꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯁꯨ ꯑꯣꯏꯔꯤ ꯃꯁꯤꯗꯒꯤ ꯆꯟꯅ ꯃꯆꯥꯅꯨꯄꯥꯁꯦ ꯃꯃꯤꯠ ꯑꯁꯤ ꯆꯞ ꯌꯨꯡꯗꯨꯅ ꯑꯗꯨꯝ ꯌꯦꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯃꯥꯁꯤꯗ ꯃꯥꯅ ꯍꯥꯏꯐꯦꯠ ꯀꯣꯟꯁꯤꯜꯂꯛꯏ ꯃꯃꯥꯅ ꯀꯩꯗꯧꯔꯒꯦꯅꯦ ꯃꯆꯥꯁꯦ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯗꯦ ꯑꯗꯨꯒ ꯑꯣꯏꯔꯣꯝ ꯊꯥꯡꯕꯗ ꯆꯠꯂꯝꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯌꯦꯠꯂꯣꯝ ꯊꯥꯡꯕꯗ ꯑꯣꯏꯅ ꯊꯥꯡꯈꯤ ꯃꯃꯥꯗ ꯃꯥꯅ ꯋꯥꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯤꯕꯅꯗꯤ ꯀꯩꯅꯣꯝꯃ ꯇꯧꯏ ꯃꯃꯥꯗ ꯃꯥꯅ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥ ꯃꯈꯣꯏ ꯑꯅꯤ ꯈꯔ ꯊꯨꯅ ꯆꯠꯂꯤ ꯎꯀꯨ ꯃꯄꯥ ꯑꯁꯤ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯁꯤꯅ ꯑꯃꯨꯛꯀꯁꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯉꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯐꯝꯂꯒ ꯂꯩꯔꯝꯕ ꯁꯛꯇꯝ ꯑꯁꯤ ꯌꯥꯝꯅ ꯅꯛꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯏꯟꯅꯔꯛꯂꯝꯃꯤ ꯏꯟꯅꯔꯛꯄꯗꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯀꯤꯗꯨꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯤ ꯃꯃꯥꯅ ꯆꯠ ꯂꯦꯞꯇꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯉꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯀꯅꯥꯃꯠꯇ ꯂꯥꯛꯄꯁꯨ ꯎꯗꯦ ꯃꯃꯥꯁꯤꯅ ꯁꯥꯎꯕ ꯌꯥꯝꯅ ꯍꯦꯟꯕꯗꯒꯤ ꯃꯃꯥꯁꯤꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯥꯎꯔꯛꯏ ꯀꯅꯥꯅꯣ ꯑꯩꯒꯤ ꯆꯥꯗ ꯀꯤꯍꯜꯂꯤꯕꯗꯣ ꯑꯩꯒꯤ ꯆꯥꯗ ꯋꯥꯍꯜꯂꯤꯕꯗꯣ ꯀꯅꯥꯅꯣ ꯅꯃꯥꯏꯗꯨꯗ ꯐꯅꯦꯛꯁꯤꯅ ꯀꯜꯂꯣꯔꯥ ꯅꯃꯥꯏꯗꯨꯗ ꯍꯛꯀꯤ ꯆꯤꯡ ꯆꯥꯏꯁꯤꯜꯂꯣꯔꯥ ꯍꯥꯏꯗꯨꯅ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯀꯌꯥꯁꯦ ꯃꯆꯥꯒꯤꯗꯃꯛ ꯈꯜꯂꯒ ꯃꯥꯅ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯤꯠꯇꯗꯤ ꯀꯔꯤꯃꯠꯇ ꯎꯕ ꯅꯠꯇꯦ ꯀꯅꯥꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤ ꯏꯕꯨꯡꯉꯣ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤ ꯀꯩꯊꯦꯜ ꯌꯧꯅꯕ ꯂꯥꯛꯈꯤꯔꯝꯃꯤ ꯀꯩꯊꯦꯜꯗꯁꯨ ꯄꯣꯠꯆꯩ ꯌꯥꯝꯅ ꯂꯩꯔꯤ ꯃꯃꯥꯅ ꯑꯗꯨꯕꯨ ꯃꯆꯥꯁꯤꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯤ ꯑꯗꯨꯝ ꯆꯣꯏꯊꯣꯛꯂꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯌꯦꯡꯅꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯌꯨꯡꯂꯤꯕ ꯄꯤꯂꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯉꯁꯥꯏ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯑꯗꯨꯝ
ꯃꯆꯥꯅꯨꯄꯥꯁꯤꯕꯨ ꯀꯦꯔꯨ ꯀꯦꯔꯨ ꯂꯨꯝꯗꯨꯅ ꯌꯦꯡꯕ ꯑꯗꯨꯝ ꯇꯧꯔꯤꯕꯁꯦ ꯃꯆꯥꯅꯨꯄꯥꯁꯤꯅ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗꯁꯨ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯃꯤꯆꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯎꯀꯨ ꯑꯁꯤ ꯑꯃꯨꯛ ꯌꯧꯔꯛꯂꯦ꯫ ꯎꯀꯨ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯁꯨ ꯃꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯤꯠꯇ ꯑꯃꯨꯛꯀꯁꯨ ꯐꯝꯂꯒ ꯂꯩꯔꯤꯕꯁꯤ ꯎꯔꯦ꯫ ꯃꯁꯤ ꯎꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯀꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯀꯔꯤ ꯑꯃꯨꯛ ꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯆꯥꯁꯤꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯎꯀꯨ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯐꯝꯂꯒ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯃꯥꯁꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯕꯨꯡꯉꯣ ꯀꯔꯤꯃꯇ ꯀꯤꯒꯅꯨ ꯏꯃꯥ ꯌꯥꯎꯔꯤ ꯏꯃꯥ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯃꯃꯥꯁꯦ ꯐꯅꯦꯛ ꯑꯅꯤ ꯂꯣꯜꯂꯤ꯫ ꯃꯊꯛ ꯊꯥꯡꯕꯒꯤ ꯐꯅꯦꯛ ꯑꯁꯤ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯐꯅꯦꯛ ꯑꯁꯤ ꯍꯥꯏ ꯍꯥꯏꯗꯨꯅ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯆꯠꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯝꯕ ꯃꯅꯥꯛꯇ ꯐꯝꯂꯝꯕꯗꯣ ꯃꯃꯥꯗꯨꯅ ꯑꯗꯨꯃ ꯇꯧꯈꯠꯂꯛꯄꯗꯒꯤꯗꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ꯫ ꯀꯔꯤꯃꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛ ꯑꯁꯤꯗ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯁꯤ ꯌꯧꯔꯔꯦ꯫ ꯃꯆꯥꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯇꯣꯏꯅ ꯃꯥꯅ ꯎꯈꯤꯕ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜ ꯑꯗꯣꯝꯗꯁꯨ ꯃꯥꯅ ꯌꯦꯡꯊꯣꯛꯂꯨꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯃꯨꯛꯀꯁꯨ ꯏꯪꯈꯣꯜ ꯑꯁꯣꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯂꯩꯔꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯈ꯭ꯔꯦ꯫ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯏꯃꯨꯡ ꯆꯪꯁꯤ ꯂꯥꯎ ꯍꯥꯏꯕꯅꯦ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯁꯤꯒꯤ ꯑꯀꯤꯕ ꯃꯥꯒꯤ ꯌꯦꯡꯂꯝꯕꯗꯣ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯦ꯫ ꯆꯪꯁꯤ ꯑꯁꯨꯝꯅ ꯆꯪꯒꯦ ꯇꯧꯗꯨꯅ ꯍꯦꯛ ꯃꯃꯥꯏꯁꯦ ꯂꯩꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯃꯥꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯝꯂꯦ꯫ ꯃꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛꯀꯁꯨ ꯀꯟꯅ ꯂꯥꯎꯗꯨꯅ ꯏꯃꯨꯡ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯃꯨꯡ ꯌꯧꯔꯦ꯫ ꯏꯃꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯁꯦ ꯃꯁꯤꯗꯤ ꯃꯆꯥꯗ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯦ ꯃꯆꯥꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯁꯤꯅ ꯍꯛꯀꯤ ꯏꯁꯤꯡ ꯑꯗꯣ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯌꯨꯝꯁꯤꯒꯤ ꯑꯀꯣꯏꯕ ꯁꯨꯃꯥꯡ ꯌꯦꯅꯈꯥ ꯂꯨꯈꯥ ꯂꯣꯏꯅ ꯆꯥꯏꯊꯣꯛꯂꯝꯃꯤ꯫ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯗ ꯋꯥꯍꯟꯕ ꯑꯩꯒꯤ ꯏꯆꯥꯗ ꯀꯤꯍꯟꯕ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏ ꯄꯨꯟꯅ ꯇꯨꯝꯅꯔꯦ꯫ ꯉꯁꯤꯗꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯂꯣꯏꯅ ꯇꯨꯝꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯤꯠꯇ ꯎꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯕ ꯇꯥꯔꯕꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯪꯗ ꯑꯗꯨꯃꯛ ꯂꯥꯛꯂꯔꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯤꯡꯉꯝꯗ꯭ꯔꯕꯤ ꯑꯩꯒꯤ ꯈꯨꯠ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗ ꯇꯛꯂꯔꯤ꯫ ꯃꯪ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯋꯥꯍꯜꯂꯔꯤ ꯑꯩꯒꯤ ꯈꯨꯠ ꯑꯗꯣ ꯅꯪꯅ ꯀꯛꯂꯒ ꯄꯨꯈꯤꯕꯅꯤ ꯑꯩꯒꯤ ꯈꯨꯠ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯨꯔꯒ ꯂꯥꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯑꯀꯤꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯁꯦ ꯑꯃꯨꯛꯀꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯦꯝꯗꯨꯅ ꯀꯩꯗꯧꯔꯦ ꯍꯪꯂꯕꯁꯨ ꯑꯗꯨꯝ ꯀꯞꯄꯤ꯫ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯑꯩꯕꯨ ꯈꯨꯠ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯉꯪꯂꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯀꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯁꯤ ꯇꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯔꯦ꯫ ꯑꯃꯥꯏꯕꯗ ꯌꯦꯡꯍꯜꯂꯕꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯪꯂꯥꯟ ꯈꯨꯗꯤꯡꯒꯤ ꯃꯥꯕꯨ ꯀꯤꯍꯜꯂꯤꯕ ꯊꯣꯛꯄ ꯆꯠꯄ ꯃꯇꯝꯗꯁꯨ ꯀꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤꯕ ꯀꯌꯥ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤꯒꯤ ꯅꯣꯡꯉꯥꯟꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯁꯦ ꯇꯨꯝꯗꯕ ꯃꯈꯩ ꯃꯆꯥ ꯑꯁꯤꯕꯨ ꯁꯪꯗꯨꯅ ꯈꯥꯡꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯋꯥꯔꯤ ꯁꯥꯔꯔꯦ꯫ ꯑꯃꯥꯏꯕꯁꯤꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯤꯔꯔꯦ꯫ ꯑꯣꯖꯥ ꯑꯃꯥꯏꯕꯅꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯔꯕꯁꯨ ꯏꯆꯥꯁꯦ ꯌꯥꯗ꯭ꯔꯦ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯏꯆꯥꯁꯦ ꯑꯗꯨꯝ ꯃꯪꯂꯥꯛꯅꯩ꯫ ꯅꯣꯡꯃꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯏꯆꯥꯁꯦ ꯑꯉꯥꯎ ꯑꯐꯩ ꯑꯣꯏꯈꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯕ ꯅꯥꯕ ꯊꯣꯛꯄ ꯌꯥꯏ꯫ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯨꯛꯇꯒ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯑꯩ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯃꯇꯝꯗꯁꯨ ꯂꯥꯛꯂꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯀꯔꯤꯒꯨꯝꯕ ꯁꯥꯅꯤꯟꯁꯣꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯐꯪꯗꯕꯗꯒꯤ ꯑꯃꯥꯏꯕꯁꯤꯅ ꯍꯪꯅꯔꯦ ꯀꯔꯝꯕ ꯃꯇꯝꯗ ꯃꯁꯤꯒꯨꯝꯕ ꯃꯊꯤ ꯐꯣꯡꯕ ꯑꯉꯥꯡ ꯑꯁꯤꯅ ꯀꯤꯕꯒꯤ ꯃꯇꯝ ꯑꯁꯤ ꯑꯣꯏꯒꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯗꯒꯤꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯣꯔꯦꯟ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯗꯒꯤ ꯑꯩ ꯂꯥꯛꯈꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯁꯤꯅ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯁꯤꯗ ꯀꯤꯍꯜꯂꯤꯕ ꯃꯉꯣꯟꯗ ꯋꯥꯍꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯗꯒꯤ ꯍꯧꯔꯦ꯫ ꯃꯆꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜ ꯑꯗꯣꯝꯗ ꯃꯥꯅ ꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯆꯥꯈꯤꯕ ꯍꯩ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨꯅ ꯌꯨꯡꯂꯤꯕ ꯃꯗꯨꯒꯤ ꯃꯐꯝꯗꯒꯤꯅ ꯊꯣꯔꯛꯂꯤꯕ ꯑꯗꯨꯒ ꯃꯆꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯃꯉꯣꯟꯗ ꯀꯤꯍꯟꯕ ꯃꯥꯒꯤ ꯃꯥꯏꯀꯩꯗꯕꯨ ꯀꯣꯏꯊꯤ ꯊꯤꯗꯕ ꯀꯌꯥ ꯑꯁꯤ ꯑꯃꯥꯏꯕꯁꯤꯅ ꯏꯃꯨꯡꯗ ꯂꯩꯔꯒ ꯃꯥꯒꯤ ꯃꯍꯩ ꯁꯣꯟꯗꯨꯅ ꯂꯣꯟꯅ ꯐꯥꯅ ꯍꯣꯠꯅꯔꯛꯈꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯎꯔꯔꯦ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯃꯥꯅ ꯂꯣꯏꯅꯃꯛ ꯈꯪꯕ ꯉꯝꯂꯔꯦ꯫ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯛꯏ
ꯂꯩꯔꯦ ꯂꯩꯔꯦ ꯑꯩ ꯐꯥꯔꯒꯦ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ ꯅꯪ ꯆꯥꯛꯁꯪꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯒ ꯇꯞꯅ ꯊꯣꯛꯑꯣ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯣꯛꯎ ꯍꯥꯏꯕ ꯉꯝꯗꯦ ꯀꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯃꯥꯏꯕꯁꯤꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯑꯩ ꯂꯩꯔꯤ ꯑꯩ ꯊꯣꯛꯂꯛꯄ ꯌꯥꯗꯦ ꯑꯍꯥꯟꯕꯗ ꯅꯪ ꯍꯥꯟꯅ ꯊꯣꯛꯑꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯀꯤꯗꯕꯁꯨ ꯀꯤꯅ ꯇꯞꯅ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯨꯅ ꯊꯣꯛꯍꯜꯂꯝꯃꯤ ꯃꯥꯅ ꯊꯣꯡ ꯑꯁꯤ ꯍꯦꯛ ꯍꯥꯡꯗꯨꯅ ꯊꯣꯛꯈꯤꯕꯒ ꯑꯗꯨꯃꯛ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯑꯗꯣꯝꯗꯒꯤꯁꯨ ꯉꯁꯥꯏꯒꯤ ꯁꯛꯇꯝ ꯑꯁꯤꯅ ꯃꯥꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯂꯤꯕꯁꯦ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯤꯠꯇ ꯎꯍꯜꯂꯛꯏ ꯃꯁꯤꯗꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯏꯐꯦꯠꯇꯪ ꯍꯥꯡꯗꯨꯅ ꯊꯣꯛꯂꯝꯕ ꯇꯥꯔꯕꯁꯨ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯀꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯪꯒꯦ ꯇꯧꯏ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯃꯥꯏꯕꯁꯤꯅ ꯀꯤꯒꯅꯨ ꯊꯣꯛꯎ ꯑꯩ ꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯁꯨꯝꯅ ꯉꯁꯥꯏꯒꯤ ꯁꯛꯇꯝ ꯑꯁꯤꯅ ꯃꯥꯕꯨ ꯀꯧꯔꯤꯕꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯀꯤꯅ ꯃꯁꯥ ꯄꯨꯝꯅ ꯅꯤꯛꯂꯒ ꯇꯞꯅ ꯆꯪꯉꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯏꯃꯨꯡꯗ ꯂꯩꯍꯜꯂꯝꯃꯤ ꯊꯣꯛꯍꯜꯂꯛꯇꯦ ꯃꯆꯥꯅ ꯊꯣꯛꯈꯤꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯆꯥ ꯑꯁꯤ ꯌꯥꯝꯅ ꯀꯤꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯏ ꯃꯥꯅ ꯂꯥꯎꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯃꯥꯏꯕꯁꯤꯅ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯕꯁꯦ ꯑꯃꯥꯏꯕꯗꯨꯅ ꯊꯣꯛꯂꯛꯄ ꯃꯆꯥꯒꯤ ꯇꯨꯡ ꯏꯟꯅꯔꯛꯄꯗꯒꯤ ꯉꯁꯥꯏꯒꯤ ꯐꯤꯡꯒꯧ ꯁꯦꯠꯄꯤ ꯃꯆꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯃꯥꯒꯤ ꯃꯈꯨꯠ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯉꯥꯡꯂꯝꯕ ꯁꯛꯇꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯆꯦꯟꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤ ꯃꯍꯩ ꯑꯁꯤ ꯑꯉꯛꯄꯅꯤ ꯁꯛꯇꯝ ꯑꯗꯨꯅ ꯆꯦꯟꯕ ꯍꯧꯔꯛꯄꯗꯒꯤ ꯑꯃꯥꯏꯕꯁꯤꯒꯤ ꯃꯍꯩꯅ ꯃꯥꯕꯨ ꯇꯥꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥꯁꯤ ꯅꯪ ꯏꯃꯨꯡꯗ ꯆꯪꯉꯨ ꯌꯥꯔꯦ ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤ ꯀꯧꯂꯒ ꯏꯃꯨꯡ ꯆꯪꯁꯤꯜꯂꯛꯈꯤ ꯅꯪꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤ ꯀꯅꯥꯃ ꯊꯣꯛꯍꯜꯂꯛꯀꯅꯨ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯁꯤ ꯊꯣꯛꯈꯤꯕꯅꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯃꯗ ꯊꯣꯛꯂꯛꯇꯦ ꯑꯃꯥꯏꯕꯁꯤꯒꯤ ꯀꯜꯂꯕ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯉꯁꯥꯏꯒꯤ ꯁꯛꯇꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯑꯁꯤ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯇꯥꯟꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯟꯅ ꯆꯦꯟꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯛꯇꯝ ꯑꯁꯤ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯌꯨꯡꯂꯤꯕ ꯃꯁꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯁꯤ ꯃꯥꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯅꯗꯤ ꯂꯣꯏꯅ ꯈꯪꯂꯦ ꯂꯣꯏꯅ ꯎꯔꯔꯦ ꯃꯗꯨꯒꯤ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯌꯨꯡꯂꯤꯕ ꯃꯁꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯣꯡ ꯑꯗꯨꯃꯛꯇꯗ ꯑꯃꯥꯏꯕꯗꯨꯅ ꯃꯍꯩ ꯁꯣꯟꯈ꯭ꯔꯦ ꯑꯃꯥꯏꯕꯗꯨꯒꯤ ꯀꯜꯂꯕ ꯃꯍꯩ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯈꯣꯡꯃꯛꯇꯗ ꯂꯣꯠꯂꯒ ꯂꯩꯔꯝꯕ ꯊꯋꯥꯏ ꯁꯛꯇꯝ ꯑꯁꯤ ꯂꯣꯠꯄ ꯉꯝꯗ꯭ꯔꯦ ꯑꯃꯥꯏꯕꯗꯨꯅ ꯐꯥꯈ꯭ꯔꯦ ꯑꯃꯥꯏꯕꯗꯨꯅ ꯐꯥꯔꯒ ꯑꯃꯥꯏꯕꯗꯨꯅꯁꯨ ꯂꯤꯛꯂꯤꯒꯤ ꯄꯥꯇ꯭ꯔ ꯃꯆꯥ ꯑꯃ ꯄꯨꯔꯛꯂꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯊꯋꯥꯏ ꯑꯗꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯈ꯭ꯔꯦ ꯑꯃꯥꯏꯕꯁꯤꯅ ꯂꯩꯔꯣꯟ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯥꯅ ꯀꯥꯝꯊꯣꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯥꯏꯕ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡ ꯑꯁꯤ ꯊꯤꯜꯂꯤ ꯑꯩꯅꯤ ꯑꯣꯖꯥ ꯃꯥꯏꯕꯅꯤ ꯅꯈꯣꯏ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯂꯛꯀꯅꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯅꯤ ꯑꯩ ꯆꯠꯂꯕꯅꯤ ꯉꯁꯤꯗꯤ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯅꯔꯣ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯁꯤ ꯆꯠꯈꯤꯔꯝꯃꯤ ꯑꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯕ ꯇꯨꯡꯗ ꯉꯁꯥꯏꯒꯤ ꯂꯤꯛꯂꯤꯒꯤ ꯄꯥꯇ꯭ꯔ ꯑꯁꯤ ꯃꯥꯅ ꯃꯀꯨꯝ ꯇꯝꯅ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯒ ꯃꯥꯅ ꯐꯥꯔꯛꯂꯤꯕ ꯊꯋꯥꯏ ꯁꯛꯇꯝ ꯑꯁꯤ ꯃꯥꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯃꯥꯒꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯈꯤ ꯍꯪꯕ ꯍꯧꯔꯛꯏ ꯑꯃꯥꯏꯕꯁꯤꯅ ꯋꯥꯍꯪ ꯐꯅꯌꯥꯝꯅ ꯍꯪꯂꯕꯁꯨ ꯊꯋꯥꯏ ꯁꯛꯇꯝ ꯑꯁꯤꯅ ꯀꯔꯤꯃꯇ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯃꯥꯏꯕꯁꯤꯅ ꯅꯝ ꯍꯥꯗꯨꯅ ꯍꯪꯖꯤꯜꯂꯤ ꯍꯪꯕꯗ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯍꯟꯒꯅꯤ ꯅꯪꯕꯨ ꯑꯣꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯔꯤꯃꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯋꯥꯏ ꯑꯁꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯀꯞꯄ ꯍꯧꯔꯛꯏ ꯃꯥꯅ ꯐꯅ ꯑꯅꯝ ꯀꯜꯂꯕꯁꯨ ꯑꯃꯥꯏꯕꯁꯤꯒꯤ ꯃꯍꯩ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯈꯪꯅꯕ ꯍꯣꯠꯅꯔꯛꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯃꯥꯏꯕꯁꯤ ꯃꯃꯤꯠ ꯎꯁꯤꯜꯍꯜꯂꯒ ꯃꯉꯣꯟꯗ ꯂꯣꯏꯅ ꯎꯍꯜꯂꯛꯏ ꯃꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯛꯏ ꯑꯃꯥꯏꯕꯁꯤ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯊꯋꯥꯏ ꯁꯛꯇꯝ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤ ꯃꯥꯒꯤ ꯃꯤꯠꯇ ꯃꯊꯪ ꯎꯍꯜꯂꯛꯏ ꯑꯗꯨꯉꯩ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝ ꯑꯃꯒꯤ ꯂꯩꯔꯥꯡ ꯄꯥꯠꯀꯤ ꯃꯤꯌꯥꯝꯅ ꯈꯨꯜ ꯑꯗꯨꯃꯛꯇꯗ ꯌꯥꯝꯅ ꯁꯣꯟꯅꯈꯤꯕꯤ ꯌꯥꯝꯅ ꯉꯥꯎꯅꯈꯤꯕꯤ ꯆꯪꯈꯣꯟꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯑꯍꯧꯕꯃꯛꯇꯗ ꯃꯊꯪ ꯎꯔꯛꯂꯤ ꯁꯣꯟꯊꯥꯡꯅꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥ ꯁꯅꯥꯊꯣꯏ ꯊꯝꯕꯥꯜ ꯍꯦꯛꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯗꯨꯃꯛ ꯎꯔꯛꯂꯤ ꯁꯅꯥꯊꯣꯏ ꯆꯪꯈꯣꯟꯕꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯂꯩꯔꯥꯡ ꯄꯥꯠ ꯉꯁꯤꯗꯤ ꯊꯝꯕꯥꯜꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯔꯤ ꯃꯤꯑꯣꯏ ꯀꯌꯥ ꯀꯥꯡꯒꯤ ꯃꯇꯝꯗ ꯊꯝꯕꯥꯜ ꯍꯦꯛꯄ ꯂꯥꯛꯅꯔꯤ ꯃꯐꯝ ꯑꯁꯤ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤꯒꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯥꯟꯅꯐꯝꯅꯤ ꯄꯨꯟꯐꯝꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯐꯝꯅꯤ ꯁꯅꯥꯊꯣꯏꯅ ꯆꯪꯈꯣꯟꯕꯤꯒꯤꯗꯃꯛꯇ ꯊꯝꯕꯥꯜ ꯌꯥꯝꯅ ꯍꯦꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯆꯪꯈꯣꯟꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯌꯥꯝꯅ ꯂꯥꯛꯏ ꯃꯈꯣꯏꯒꯤꯁꯨ ꯁꯅꯥꯊꯣꯏꯅ ꯊꯝꯕꯥꯜ ꯍꯦꯛꯂꯤ ꯃꯈꯣꯏ ꯐꯝꯃꯤꯟꯅꯔꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯩ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯈꯣꯏ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯃꯤꯟꯅꯩ ꯃꯈꯣꯏ ꯈꯨꯟꯖꯥ ꯃꯁꯦꯟꯅꯤ
ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯜꯂꯛꯏ꯫ ꯁꯅꯥꯊꯣꯏꯅ ꯆꯪꯈꯣꯟꯕꯤꯗ ꯀꯔꯤ ꯈꯜꯂꯤ, ꯃꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ, ꯃꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯂꯣꯏꯅ ꯈꯪꯉꯤ, ꯑꯗꯨꯒ ꯆꯪꯈꯣꯟꯕꯤ ꯃꯁꯥꯃꯛꯅꯁꯨ ꯈꯪꯉꯤ꯫ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗ ꯁꯥ ꯎꯁꯤꯟꯅꯗ ꯁꯥ ꯑꯗꯨꯝ ꯂꯦꯜꯂꯤꯕꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕꯗꯒꯤꯗꯤ ꯌꯦꯡꯅꯕ ꯆꯥꯛꯅꯕ ꯅꯣꯛꯅꯕ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯃꯊꯦꯜ ꯑꯃꯅꯤ꯫ ꯃꯁꯤꯗꯁꯨ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯁꯤꯡꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ, ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯥꯕꯨ ꯎꯖꯕ, ꯃꯥꯅ ꯅꯣꯛꯂꯝꯕ ꯍꯔꯥꯎꯔꯝꯕ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯀꯌꯥꯗ ꯍꯔꯥꯎꯈ꯭ꯔꯕ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯊꯦꯜ ꯑꯃꯅꯣ꯫ ꯃꯁꯤꯃꯛꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯆꯪꯈꯣꯟꯕꯤꯅ ꯐꯅ ꯌꯥꯝꯅ ꯁꯅꯥꯊꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯕꯁꯨ ꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯕ, ꯑꯗꯨꯝ ꯂꯛꯅꯔꯤꯕ, ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯆꯪꯈꯣꯟꯕꯤꯗ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ, ꯑꯗꯨꯝ ꯅꯣꯛꯏ꯫ ꯁꯅꯥꯊꯣꯏꯒꯤ ꯃꯤꯉꯝꯖꯗꯕ, ꯋꯥ ꯍꯥꯏꯕ ꯉꯝꯖꯗꯕ, ꯅꯨꯡꯁꯤꯔꯕꯁꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯗꯁꯨ ꯆꯪꯈꯣꯟꯕꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯂꯛꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤ ꯆꯪꯈꯣꯟꯕꯤꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯒꯤ ꯍꯣꯡꯂꯛꯈꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯤ, ꯃꯈꯣꯏ ꯐꯝꯃꯤꯟꯅꯔꯤ꯫ ꯐꯝꯃꯤꯟꯅꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯥꯡꯄꯥꯠ ꯑꯁꯤꯗꯤ ꯄꯥꯈꯪ ꯂꯩꯁꯥꯗ ꯅꯠꯇꯅ ꯍꯅꯨ ꯑꯍꯜ ꯃꯈꯣꯏ ꯀꯌꯥꯒꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯐꯝꯅꯤ, ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯐꯝꯅꯤ꯫ ꯃꯈꯣꯏ ꯑꯍꯜ ꯑꯅꯤꯈꯛ ꯂꯥꯛꯈꯤ꯫ ꯁꯅꯥꯊꯣꯏ ꯈꯣꯏꯅ ꯐꯝꯂꯤꯕ ꯑꯗꯨꯒ ꯏꯂꯥꯞ ꯂꯥꯞꯇꯅ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯐꯝꯃꯤ꯫ ꯃꯈꯣꯏꯅ ꯔꯦꯗꯤꯑꯣ ꯑꯃꯈꯛ ꯄꯥꯔꯛꯏ꯫ ꯔꯦꯗꯤꯑꯣ ꯑꯁꯤꯗ ꯃꯇꯝ ꯏꯁꯩ ꯅꯨꯡꯁꯤꯕ ꯃꯇꯝ ꯃꯇꯝꯒꯤ ꯆꯥꯅꯕ ꯌꯥꯝꯅ ꯊꯥꯔꯛꯏ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯇꯝ ꯏꯁꯩ ꯊꯥꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯦꯅꯥꯒꯤ ꯃꯈꯣꯟꯗ ꯅꯨꯡꯁꯤꯕ ꯁꯨꯔ ꯑꯃꯗ ꯃ꯭ꯌꯨꯖꯤꯛ ꯑꯃꯈꯛ ꯈꯣꯡꯂꯛꯈꯤ꯫ ꯔꯦꯗꯤꯑꯣꯗꯨꯗ ꯈꯣꯡꯂꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯃꯈꯣꯜ ꯑꯗꯣ ꯆꯪꯈꯣꯟꯕꯤꯅ ꯍꯦꯛ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯥ ꯁꯤꯡꯖꯨ ꯆꯥꯔꯝꯕꯗꯒꯤ ꯃꯥꯒꯤ ꯃꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ꯫ ꯃꯁꯥꯁꯦ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ, ꯃꯁꯥꯁꯤ ꯌꯥꯝꯅ ꯋꯥꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯆꯪꯈꯣꯟꯕꯤ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯒ ꯁꯅꯥꯊꯣꯏ ꯃꯁꯥꯃꯛꯅꯁꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯤꯁꯦ ꯃꯀꯣꯛ ꯉꯥꯎꯕꯗꯧꯅ ꯃꯁꯥꯁꯦ ꯐꯔꯐ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯦ ꯂꯩꯃꯥꯏ ꯑꯁꯤꯗ ꯀꯟꯅ ꯀꯟꯅ ꯈꯣꯠꯂꯒ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯃꯁꯥꯁꯦ ꯄꯪꯊꯦꯛꯀ ꯊꯦꯛꯀꯠꯂꯛꯏ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯁꯨ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯆꯪꯈꯣꯟꯕꯤꯅ ꯇꯧꯔꯛꯄꯁꯨ ꯅꯠꯇꯦ, ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯉꯛꯈꯤ꯫ ꯑꯗꯨꯒ ꯁꯅꯥꯊꯣꯏꯁꯨ ꯌꯥꯝꯅ ꯉꯛꯄꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯃꯥꯕꯨ ꯑꯁꯨꯝꯅ ꯍꯧꯔꯤꯕ ꯀꯌꯥ ꯑꯁꯤꯕꯨ ꯂꯥꯏꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯦ ꯌꯥꯝꯅ ꯋꯥꯈꯤꯔꯝꯃꯤ꯫ ꯆꯪꯈꯣꯟꯕꯤꯅ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯃꯦꯟꯖꯗꯨꯅ ꯃꯁꯥꯁꯦ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯏꯁꯩ ꯑꯁꯦ ꯃꯈꯣꯟ ꯑꯁꯦ ꯑꯃꯨꯛꯇ ꯃꯨꯠꯊꯠꯍꯜꯂꯣ, ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯉꯁꯥꯏꯒꯤ ꯔꯦꯗꯤꯑꯣ ꯑꯗꯣꯝꯗꯒꯤ ꯈꯣꯟꯕ ꯃꯈꯣꯟ ꯑꯁꯦ ꯑꯃꯨꯛꯇ ꯃꯨꯠꯊꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯁꯅꯥꯊꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯨꯠꯊꯠꯈ꯭ꯔꯦ꯫ ꯃꯨꯠꯊꯠꯈꯤꯕꯗꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯆꯪꯈꯣꯟꯕꯤꯁꯦ ꯑꯃꯨꯛ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯗꯤ ꯁꯅꯥꯊꯣꯏꯅ ꯅꯪꯕꯨ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯤ ꯈꯨꯝꯗ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯌꯨꯝꯗ ꯆꯠꯂꯁꯤꯔꯥ, ꯏꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛ ꯆꯠꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯅꯥꯊꯣꯏꯒꯤ ꯃꯁꯥꯗ ꯄꯥꯎꯈꯨꯝ ꯐꯪꯗꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯈꯤ꯫ ꯀꯔꯤꯅꯣ ꯉꯁꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯥ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯆꯪꯈꯣꯟꯕꯤ ꯑꯁꯤ ꯑꯅꯥꯕ ꯍꯧꯕꯗꯨꯅ ꯃꯥꯒꯤ ꯃꯁꯥꯁꯦ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯈꯤ꯫ ꯁꯅꯥꯊꯣꯏꯁꯨ ꯄꯥꯎ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯅꯥꯊꯣꯏꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯑꯁꯤ ꯈꯪꯂꯛꯈꯤꯕꯁꯤ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗꯅꯤ꯫ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯣ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯆꯪꯈꯣꯟꯕꯤ ꯌꯨꯝꯗ ꯂꯩꯕ ꯌꯥꯗꯕꯅꯤ꯫ ꯃꯁꯥꯁꯦ ꯄꯪꯊꯦꯛꯀ ꯊꯦꯛꯈꯤꯕꯅꯤ꯫ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯅꯨꯡꯁꯤꯕ ꯏꯁꯩ ꯀꯌꯥ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯈꯤꯕꯅꯤ꯫ ꯃꯁꯤꯃꯛꯇꯗꯒꯤꯅꯤ ꯆꯪꯈꯣꯟꯕꯤ ꯑꯁꯤ ꯑꯃꯥꯏꯕꯤꯒꯤ ꯂꯥꯏ ꯇꯣꯡꯂꯦ ꯍꯥꯏꯕꯁꯤ ꯈꯪꯅꯔꯛꯈꯤꯕꯁꯤ꯫ ꯃꯍꯥꯛ ꯂꯥꯏꯕꯨꯡ ꯇꯝꯅ ꯆꯦꯜꯂꯤ꯫ ꯂꯥꯏꯕꯨꯡꯗ ꯃꯁꯥꯁꯦ ꯊꯦꯛꯇꯨꯅ ꯂꯥꯏ ꯇꯣꯡꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯍꯧꯒꯠꯂꯛꯈꯤ꯫ ꯂꯥꯏ ꯍꯔꯥꯎꯕ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯈꯣꯟꯕꯤ ꯌꯥꯝꯅ ꯋꯥꯈꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯑꯃꯥꯏꯕꯤ ꯆꯪꯕ, ꯑꯃꯥꯏꯕꯤ ꯇꯣꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤ ꯁꯅꯥꯊꯣꯏ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯤꯅꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯁꯅꯥꯊꯣꯏꯗ ꯏꯀꯥꯏꯔꯛꯄꯗꯒꯤ ꯁꯅꯥꯊꯣꯏꯒ ꯃꯥꯒ ꯄꯨꯟꯗꯅꯕ ꯍꯣꯠꯅꯈꯤ꯫ ꯁꯅꯥꯊꯣꯏꯅꯗꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯊꯣꯏꯅ ꯆꯪꯈꯣꯟꯕꯤꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯈꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯔꯝꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯀꯔꯝꯅ ꯈꯥꯡꯒꯅꯤ? ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯇꯥꯕꯅꯤ, ꯌꯥꯝꯅ ꯆꯥꯛꯄ ꯇꯥꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯁꯥꯔꯩ ꯍꯧꯕꯗꯧꯅ ꯑꯃꯥꯏꯕꯤ ꯆꯪꯕꯒꯤ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯔꯤꯕ, ꯀꯔꯤꯒꯨꯝꯕꯗ ꯋꯥꯟꯊꯔꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯁꯤꯗ ꯃꯈꯣꯏꯅ ꯃꯁꯥ ꯑꯁꯤꯗꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯃꯛꯇꯗꯁꯨ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃ ꯂꯩ꯫ ꯃꯁꯤꯗ ꯄꯨꯗꯨꯅ ꯗꯣꯛꯇꯔ ꯇꯥꯟꯅꯗꯨꯅ ꯇꯣꯏꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ
ꯃꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯃꯛꯇꯗ ꯑꯦꯇꯦꯟꯗꯦꯟꯠ ꯑꯣꯏꯅ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯏ꯫ ꯃꯍꯥꯛꯁꯦ ꯑꯅꯧꯕꯅꯤ꯫ ꯃꯍꯥꯛꯅ ꯆꯪꯈꯣꯟꯕꯤꯅ ꯇꯣꯏꯅ ꯇꯣꯏꯅ ꯑꯗꯨꯗ ꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯪꯈꯣꯟꯕꯤꯁꯦ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯐꯥꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯃꯒꯤ ꯇꯥꯟꯖꯥ ꯑꯃꯗꯗꯤ ꯃꯍꯥꯛꯅ ꯆꯪꯈꯣꯟꯕꯤꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯤꯅ ꯅꯨꯄꯥꯗꯨꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯒ ꯁꯅꯥꯊꯣꯏꯒ ꯆꯪꯈꯣꯟꯕꯤꯒꯁꯨ ꯄꯥꯛ ꯎꯅꯗ꯭ꯔꯦ꯫ ꯆꯪꯈꯣꯟꯕꯤꯅ ꯏꯀꯥꯏꯖꯗꯨꯅ ꯂꯣꯠꯄꯅꯤ꯫ ꯁꯅꯥꯊꯣꯏꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯃꯥꯕꯨ ꯎꯗꯕꯗꯤ ꯂꯩꯕ ꯉꯝꯖꯗꯕꯅꯤ꯫ ꯂꯩꯔꯥꯡꯄꯥꯠ ꯑꯁꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯥꯈꯪ ꯂꯩꯁꯥ ꯃꯇꯝ ꯑꯣꯏꯔꯛꯂ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯣꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯪꯈꯣꯟꯕꯤꯅ ꯂꯣꯠꯈ꯭ꯔꯕꯗ ꯂꯩꯔꯥꯡꯄꯥꯠ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯁꯅꯥꯊꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯆꯪꯈꯣꯟꯕꯤꯗꯣ ꯄꯥꯠ ꯑꯁꯣꯝꯗ ꯂꯥꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯤ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗꯕꯅꯤ꯫ ꯁꯅꯥꯊꯣꯏꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯀꯌꯥ ꯑꯃ ꯄꯤꯈꯤ꯫ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯣꯠꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯑꯩ ꯈꯪꯉꯤ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯄ, ꯑꯅꯥꯕ ꯈꯔ ꯂꯩꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯗꯨꯃ ꯂꯣꯠꯄꯅꯤ꯫ ꯑꯩ ꯑꯗꯨꯒꯨꯝꯕꯗ ꯀꯩꯁꯨꯝ ꯈꯟꯒꯗꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯑꯣꯏꯕ ꯃꯇꯧ ꯀꯌꯥ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯝ ꯍꯦꯜꯂꯤ꯫ ꯅꯈꯣꯏꯅꯁꯨ ꯃꯉꯣꯟꯗ ꯄꯥꯎ ꯑꯁꯤ ꯈꯔ ꯇꯝꯕꯤꯌꯨ꯫ ꯑꯩ ꯃꯥꯒ ꯄꯨꯟꯗ꯭ꯔꯕ, ꯃꯥꯒ ꯋꯥꯔꯤ ꯁꯥꯗ꯭ꯔꯕꯗꯤ ꯑꯩ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯇꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯆꯪꯈꯣꯟꯕꯤꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯁꯅꯥꯊꯣꯏꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪꯒ ꯄꯨꯜꯂꯛꯄꯅꯤ꯫ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯅꯨꯡꯁꯤꯕꯁꯨ ꯃꯥꯟꯗꯦ꯫ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯪꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯗꯁꯨ ꯄꯥꯎ ꯌꯥꯝꯅ ꯇꯝꯃꯤ, ꯃꯥ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯅꯪꯒ ꯄꯨꯟꯗꯕ, ꯅꯪꯒ ꯋꯥꯔꯤ ꯁꯥꯗꯕ ꯃꯇꯝ ꯑꯁꯦ ꯃꯥ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯇꯠꯇꯅ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯛꯇꯗꯤ ꯂꯩꯔꯥꯡꯄꯥꯠꯇ ꯑꯩꯈꯣꯏ ꯆꯠꯁꯤ, ꯑꯩꯈꯣꯏ ꯄꯨꯟꯁꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯆꯪꯈꯣꯟꯕꯤ ꯌꯥꯖꯗꯦ꯫ ꯃꯥꯒꯤ ꯑꯅꯥꯕ ꯍꯧꯕ, ꯃꯥꯒꯤ ꯑꯍꯣꯡꯕ ꯀꯌꯥꯁꯤꯅ ꯏꯀꯥꯏꯖꯗꯨꯅ ꯃꯥꯅ ꯂꯣꯠꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯇꯠꯇꯅ ꯇꯛꯄ, ꯁꯅꯥꯊꯣꯏꯅ ꯀꯞꯇꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯪꯈꯣꯟꯕꯤ ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯅꯥꯊꯣꯏꯕꯨ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯏ꯫ ꯁꯅꯥꯊꯣꯏꯅ ꯃꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯟꯕꯤꯔꯕꯗꯤ ꯑꯩ ꯃꯥꯒꯤꯗꯃꯛ ꯍꯤꯡꯂꯒꯦ, ꯑꯩ ꯃꯥꯒ ꯍꯤꯡꯃꯤꯟꯅꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯉꯣꯟꯗꯁꯨ ꯐꯥꯎꯔꯛꯏ꯫ ꯃꯁꯤꯃꯛꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯑꯦꯇꯦꯟꯗꯦꯟꯠ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯇꯠꯇꯅ ꯌꯦꯠꯄ, ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯀꯌꯥ ꯑꯁꯤꯗ ꯃꯉꯣꯟꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯦ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯥꯡꯄꯥꯠ ꯑꯗꯨꯒꯤ ꯍꯦꯛ ꯑꯋꯥꯡ ꯊꯪꯕꯗ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯃ ꯂꯩꯔꯤ꯫ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨꯃꯛꯇꯗ ꯅꯨꯄꯥ ꯑꯗꯣ ꯃꯥꯅ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ꯫ ꯁꯅꯥꯊꯣꯏꯒꯤ ꯃꯔꯝꯗꯁꯨ ꯋꯥ ꯍꯥꯏꯒꯦ, ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯀꯌꯥ ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯃꯥꯅ ꯀꯧꯔꯨꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯁꯤꯒ ꯆꯪꯈꯣꯟꯕꯤꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯪꯈꯣꯟꯕꯤ ꯃꯥꯒꯤ ꯑꯅꯥꯕꯤ ꯍꯧꯔꯛꯏ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯑꯁꯤꯗ ꯄꯦꯅꯥ ꯃꯈꯣꯟꯒꯤ ꯁꯨꯔ ꯀꯌꯥ ꯑꯁꯤꯅ ꯇꯠꯇꯅ ꯌꯩꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯦ ꯀꯣꯛ ꯉꯥꯎꯗꯨꯅ ꯃꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ꯫ ꯀꯣꯛ ꯉꯥꯎꯗꯨꯅ ꯃꯁꯥꯁꯦ ꯐꯔ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯥꯒ ꯍꯥꯟꯅ ꯄꯨꯜꯂꯨꯕ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯅꯨꯄꯥꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯉꯥꯛꯇꯪꯒꯤ ꯀꯣꯛ ꯉꯥꯎꯔꯛꯄꯗ ꯅꯨꯄꯥ ꯑꯁꯤꯗ ꯃꯥꯁꯤ ꯉꯥꯊꯔꯨꯏ꯫ ꯉꯥꯊꯗꯨꯅ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯅꯣꯟꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯀꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯜꯂꯤ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯤ ꯅꯨꯄꯥꯅꯤ ꯌꯦꯡꯉꯨ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯉꯥꯊꯔꯛꯄ ꯀꯥꯔ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯃꯥꯅ ꯇꯨꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯈꯣꯟꯕꯤꯗ ꯑꯁꯦꯡꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯈꯤꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯈꯔ ꯂꯥꯞꯅ ꯊꯧꯈ꯭ꯔꯒ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗꯣ ꯃꯥꯡꯍꯜꯂꯝꯈꯤ, ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯈꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯑꯦꯇꯦꯟꯗꯦꯟꯠ ꯑꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯈꯤ ꯍꯥꯏꯕꯁꯤ ꯃꯁꯥ ꯈꯪꯖꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯉꯥꯡꯉꯤ, ꯃꯥꯅ ꯆꯩ, ꯅꯪꯗꯤ ꯃꯤ ꯅꯠꯇꯦ, ꯅꯪꯗꯤ ꯁꯥꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯥꯡꯉꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯈꯤꯕꯅꯤꯅ ꯆꯪꯈꯣꯟꯕꯤꯅ ꯁꯅꯥꯊꯣꯏ ꯐꯅ ꯅꯨꯡꯁꯤꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛ ꯎꯆꯤꯗꯤ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯒꯅꯤ? ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯦꯞꯈꯤ꯫ ꯁꯅꯥꯊꯣꯏꯒꯁꯨ ꯃꯍꯥꯛ ꯎꯅꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯦꯇꯦꯟꯗꯦꯟꯠ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯅꯪꯅ ꯑꯗꯨꯝꯅ ꯑꯩꯕꯨ ꯇꯧꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯄꯨ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯈꯤꯗꯦ꯫ ꯃꯇꯝ ꯈꯔ ꯉꯥꯏꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯅꯥꯊꯩꯔꯒ ꯊꯝꯈꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯆꯪꯈꯣꯟꯕꯤꯅ ꯁꯥꯎꯗꯨꯅ ꯅꯍꯥꯛ ꯑꯩꯒ ꯎꯅꯁꯤ, ꯑꯩ ꯑꯁꯨꯝꯅ ꯀꯨꯏꯅ ꯂꯩꯕ ꯉꯝꯃꯣꯏ, ꯅꯪꯅ ꯎꯅꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯗꯤ ꯑꯩ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥ ꯐꯥꯎꯕ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ
ꯐꯠꯇꯕꯒꯤ ꯃꯊꯛꯇ ꯁꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯥꯡꯄꯥꯠꯀꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯍꯨꯟꯖꯤꯟꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯏꯆꯤꯛ ꯆꯤꯛꯅ ꯎꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎꯅꯕꯗ ꯆꯪꯈꯣꯟꯕꯤꯅ "ꯅꯪꯅ ꯑꯩꯕꯨ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈꯤꯕꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯝꯕꯅꯤ, ꯅꯪ ꯑꯩꯕꯨ ꯄꯨꯔꯒ ꯆꯠꯂꯣ, ꯑꯩꯕꯨ ꯄꯨꯗꯕ ꯇꯥꯔꯕꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯅꯤ" ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯦꯟꯖꯗꯕꯗꯒꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯁꯨꯡꯌꯥ ꯌꯥꯗꯦ꯫ "ꯅꯪꯒꯤ ꯑꯅꯥꯕꯗꯣ ꯍꯥꯟꯅ ꯐꯅꯕ ꯍꯣꯠꯅꯈꯤꯁꯤ, ꯑꯅꯥꯕꯗꯣ ꯐꯔꯕ ꯇꯨꯡꯗ ꯑꯩ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯁꯤꯟꯒꯦ, ꯍꯧꯖꯤꯛ ꯅꯪꯒꯤ ꯑꯣꯏꯕ ꯃꯇꯧ ꯑꯗꯨꯗ ꯑꯩ ꯅꯪ ꯄꯨꯁꯤꯟꯕ ꯉꯝꯃꯣꯏ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯆꯪꯈꯣꯟꯕꯤꯅ ꯍꯥꯏ, "ꯑꯩ ꯑꯅꯥꯕ ꯂꯩ ꯈꯪꯂꯗꯤ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯆꯪꯈꯣꯟꯕꯤꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯋꯥ ꯂꯩꯊꯣꯛꯅꯕ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯌꯥꯝꯅ ꯈꯨꯝꯃꯤ꯫ ꯆꯪꯈꯣꯟꯕꯤꯅ ꯋꯥꯁꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔ ꯐꯥꯎꯕꯗ ꯅꯨꯄꯥꯗꯨꯅ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯑꯉꯝ ꯇꯥꯟꯅꯔꯛꯄ ꯃꯔꯩ ꯌꯦꯠꯅꯔꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯆꯪꯈꯣꯟꯕꯤꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥ ꯆꯠꯇꯕ ꯇꯥꯔꯕꯗꯤ ꯃꯥꯗꯤ ꯃꯁꯤꯡ ꯑꯃꯅꯤ, ꯁꯤꯔꯒꯤ ꯐꯥꯎꯕ ꯈꯜꯂꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯨꯄꯥꯗꯨꯅ "ꯐꯔꯦ, ꯌꯨꯝꯗ ꯊꯤꯜꯂꯝꯒꯦ ꯂꯥꯎ, ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩ" ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯆꯠꯅꯕ ꯇꯧꯏ꯫ ꯅꯨꯄꯤꯗꯨꯅ "ꯑꯩ ꯆꯠꯂꯣꯏ, ꯅꯪ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯆꯠꯂꯣ, ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥꯁꯤꯕꯨ ꯇꯥꯕꯤꯗꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯗꯤ ꯁꯤꯗ ꯁꯤꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯊꯥꯖꯈꯤꯗꯦ꯫ "ꯋꯥꯊꯤ ꯇꯧꯔꯅꯨ ꯂꯥꯎ, ꯃꯈꯥꯗ ꯒꯥꯔꯤ ꯂꯩꯍꯧꯔꯤ, ꯑꯩ ꯒꯥꯔꯤ ꯃꯈꯣꯡꯗ ꯂꯩꯔꯝꯂꯒꯦ" ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯦ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯆꯪꯈꯣꯟꯕꯤ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯨꯄꯥꯗꯨꯅ ꯄꯨꯊꯣꯛꯂꯒ ꯉꯥꯡꯂꯛꯈꯤꯕ꯫ "ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯥꯅ ꯃꯥꯡꯍꯟꯈꯤꯕꯅꯤ, ꯑꯗꯨꯅꯤ ꯑꯁꯤꯅꯤ" ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯋꯥꯈꯜ ꯑꯁꯦ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯈꯟꯖꯤꯜꯂꯨꯕꯗꯅꯤ꯫ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯃꯥꯅ ꯌꯦꯞꯂꯒ ꯂꯥꯛꯈꯤꯕ ꯊꯥꯡ ꯑꯁꯤꯅ ꯅꯨꯄꯥꯗꯨꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯁꯥ ꯃꯇꯣꯝ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯄꯪꯂꯥꯞ ꯂꯥꯞꯅꯈꯤꯕ ꯅꯠꯇꯦ꯫ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯕꯒꯤ ꯆꯩꯅꯥ ꯐꯥꯎꯗꯨꯅ ꯃꯥꯅ ꯂꯥꯎꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯗꯨ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯤ ꯆꯪꯈꯣꯟꯕꯤꯒꯤ ꯃꯈꯨꯠꯇ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯗꯨꯅ ꯊꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯊꯤꯜꯂꯒ ꯂꯩꯔꯝꯂꯤꯕꯁꯦ ꯎꯔꯛꯏ꯫ ꯅꯨꯄꯥꯗꯨ ꯆꯪꯁꯤꯜꯂꯛꯏ꯫ "ꯆꯪꯈꯣꯟꯕꯤ, ꯆꯪꯈꯣꯟꯕꯤ" ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯔꯦ꯫ ꯊꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯕꯨꯛ ꯑꯥ ꯌꯧꯅ ꯆꯪꯈ꯭ꯔꯦ꯫ ꯆꯪꯈꯣꯟꯕꯤꯅ ꯁꯣꯔ ꯑꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ "ꯅꯍꯥꯛ ꯄꯦꯜꯂꯣ, ꯃꯤ ꯅꯠꯇꯦ, ꯅꯪꯗꯤ ꯁꯥꯅꯤ, ꯁꯥ ꯅꯪꯒꯤ ꯊꯃꯣꯏꯅ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯥꯡꯍꯜꯂꯝꯕ, ꯑꯗꯨꯒ ꯑꯩꯕꯨ ꯂꯩꯅꯥ ꯆꯦꯟꯕꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯅꯪꯅ ꯄꯨꯊꯣꯛꯄꯤꯕ, ꯄꯦꯜꯂꯣ, ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯦꯜꯂꯣ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯨ" ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯅ ꯀꯞꯅ ꯏ ꯇꯩꯔꯕ ꯃꯥꯒꯤ ꯃꯁꯥꯗꯨꯅ ꯅꯨꯄꯥꯗꯨꯗ ꯌꯥꯜꯂꯦ꯫ ꯃꯁꯤꯗꯒꯤ ꯆꯪꯈꯣꯟꯕꯤꯁꯦ ꯀꯟꯕꯁꯨ ꯉꯝꯂꯔꯣꯏ, ꯁꯤꯔꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯅꯨꯄꯥꯗꯨꯅ ꯈꯪꯂꯛꯏ꯫ ꯃꯁꯤꯒꯤ ꯇꯟꯖꯥꯁꯤꯗꯅꯤ "ꯁꯤꯒꯗꯕ ꯂꯩꯔꯕ ꯅꯪꯗꯤ ꯁꯤꯔꯣ" ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨ ꯅꯨꯄꯥꯗꯨꯅ ꯁꯠꯇꯣꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯆꯪꯈꯣꯟꯕꯤꯅ ꯃꯃꯤꯠ ꯑꯗꯨ ꯏꯔꯥ ꯆꯦꯜꯂ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯅ ꯈꯥꯡꯅ ꯑꯥ ꯑꯗꯨꯝ ꯂꯥꯎꯔꯛꯏ꯫ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯕꯅꯣ, ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯅꯨꯄꯥꯅꯣ! ꯑꯁꯨꯝꯅ ꯆꯪꯈꯣꯟꯕꯤ ꯁꯤꯗꯨꯅ ꯇꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇꯒꯤ ꯎꯁꯥ ꯑꯃꯅꯤ ꯃꯥꯅ ꯌꯥꯜꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯌꯥꯝꯃꯇꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯀꯣꯝ ꯇꯧꯈꯤ꯫ ꯀꯣꯝ ꯇꯧꯔꯒ ꯆꯪꯈꯣꯟꯕꯤꯕꯨ ꯃꯥꯅ ꯐꯨꯝꯂꯝꯃꯤ꯫ ꯆꯪꯈꯣꯟꯕꯤꯅ ꯃꯉꯣꯟꯗ ꯌꯥꯜꯂꯝꯕꯒꯤ ꯏ ꯇꯩꯔꯕ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨꯁꯨ ꯐꯨꯝꯕꯗ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯗꯨꯅ ꯀꯅꯥ ꯂꯩꯇꯕ ꯇꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯅꯨꯄꯥꯗꯨ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯁꯤ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯪꯈꯣꯟꯕꯤ ꯑꯁꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯝꯗ ꯀꯗꯥꯏꯗ ꯀꯩꯗꯧꯔꯤ ꯍꯥꯏꯕ ꯀꯅꯥꯝꯇ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯪꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯈꯤ, ꯈꯕꯔꯗ ꯍꯥꯞꯈꯤ, ꯆꯤꯡꯌꯥ ꯇꯝꯌꯥ ꯑꯇꯩ ꯃꯐꯝ ꯀꯌꯥ ꯑꯃ ꯊꯤꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯐꯨꯝꯂꯝꯂꯤꯕꯗꯨꯁꯨ ꯐꯖꯅ ꯃꯑꯣꯡ ꯇꯥꯅ ꯈꯪꯗꯅꯕ ꯐꯨꯝꯈꯤꯕꯅꯤꯅ ꯈꯪꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏ ꯃꯥꯗꯤ ꯁꯥꯔꯩ ꯍꯧꯕꯅꯤ, ꯑꯅꯥꯕ ꯍꯧꯕꯅꯤ, ꯄꯨꯈ꯭ꯔꯤꯗ ꯀꯩꯗ ꯇꯥꯁꯤꯜꯂꯝꯒꯗ꯭ꯔꯥ ꯑꯃꯗꯤ ꯊꯕꯛ ꯆꯠꯄꯗ ꯀꯩꯗꯧꯕꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯈꯤꯗꯦ꯫ ꯁꯅꯥꯊꯣꯏ ꯌꯥꯝꯅ ꯆꯥꯛꯈꯤ, ꯌꯥꯝꯅ ꯀꯞꯈꯤ꯫ ꯃꯌꯥꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯛꯄꯁꯤ ꯁꯅꯥꯊꯣꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯩꯔꯥꯡꯄꯥꯠ ꯑꯁꯤꯗꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯆꯪꯈꯣꯟꯕꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯤꯒꯤ ꯃꯔꯝꯗ ꯀꯅꯥꯝꯇ ꯈꯪꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯍꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯅ ꯐꯪꯗ꯭ꯔꯕ, ꯀꯨꯏꯅ ꯃꯥꯡꯈ꯭ꯔꯕꯗ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯧꯔꯝ ꯀꯌꯥꯗꯨ ꯄꯨꯟꯅ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯅꯗꯤ ꯃꯍꯥꯛ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯉꯁꯤꯁꯨ ꯂꯩꯔꯥꯡꯄꯥꯠ ꯑꯁꯤꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯃꯥꯕꯨ ꯉꯥꯏꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯃꯥꯏꯕꯁꯤꯒꯤ ꯃꯤꯠꯇ ꯃꯊꯪ ꯑꯗꯨꯝ ꯎꯔꯛꯂꯤ꯫ ꯑꯗꯨꯒ ꯆꯪꯈꯣꯟꯕꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯥꯅ ꯐꯨꯝꯈꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯃꯛꯇꯗꯅꯤ ꯍꯩ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕ꯫ ꯍꯩ ꯄꯥꯝꯕꯤ ꯑꯁꯤ ꯃꯅꯤꯡ ꯇꯝꯅ ꯍꯧꯖꯔꯝꯃꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯉꯣꯟꯗ ꯄꯥꯟꯖꯔꯝꯕ ꯃꯍꯩ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯃꯥꯅ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯃꯁꯥ ꯊꯦꯠꯂꯒ ꯄꯨꯔꯛꯈꯤꯕ ꯀꯌꯥ ꯑꯁꯤ ꯑꯃꯥꯏꯕꯁꯤꯒꯤ ꯃꯤꯠꯇ ꯃꯊꯪ ꯎꯔꯛꯂꯤ꯫
ꯃꯁꯥꯗꯨ ꯊꯦꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯄꯥꯝꯕꯤ ꯑꯁꯤꯗꯒꯤ ꯏ ꯊꯣꯛꯂꯛꯄꯗꯧꯅ ꯇꯧꯔꯤꯕ ꯀꯌꯥ ꯑꯁꯤꯁꯨ ꯑꯃꯥꯏꯕꯁꯤꯅ ꯂꯣꯏꯅ ꯈꯪꯂꯔꯦ, ꯂꯣꯏꯅ ꯎꯔꯔꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯂꯕ ꯑꯃꯗꯤ ꯁꯅꯥꯊꯣꯏꯒꯤ ꯑꯋꯥꯕ, ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯑꯃꯥꯏꯕꯁꯤꯅ ꯎꯔꯕ ꯃꯇꯝꯗ ꯑꯃꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤ, ꯃꯍꯥꯛꯁꯨ ꯈꯥꯝꯕ ꯉꯝꯗꯅ ꯀꯞꯂꯤ꯫ ꯀꯌꯥꯗ ꯋꯥꯔꯤꯕ, ꯀꯌꯥꯗ ꯇꯣꯜꯂꯤꯕ ꯅꯨꯄꯤ ꯃꯆꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯔꯦ꯫ ꯑꯃꯥꯏꯕꯁꯤꯅ ꯆꯪꯈꯣꯟꯕꯤꯒꯤ ꯊꯋꯥꯏꯗ ꯍꯥꯏꯔꯝꯃꯤ, ꯆꯤꯡ ꯃꯊꯛ ꯑꯗꯨꯗ ꯅꯪꯅ ꯍꯩ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯕ, ꯅꯪꯒꯤ ꯃꯁꯥ ꯇꯦꯛꯈꯤꯕ, ꯅꯪꯒꯤ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯁꯤꯒꯤ ꯑꯋꯥꯕ ꯑꯩꯅ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯗꯨꯒ ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯏꯁꯣꯔꯅ ꯗꯟꯗꯤ ꯄꯤꯒꯅꯤ꯫ ꯃꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯆꯪꯈꯣꯟꯕꯤꯅ ꯎꯍꯜꯂꯛꯏ꯫ ꯃꯗꯨꯗꯤ ꯅꯨꯄꯥ ꯑꯗꯣ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯁꯨ ꯅꯣꯡꯃ ꯃꯌꯨ ꯉꯥꯎꯔꯒ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯥꯒꯤ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯗꯨ ꯎꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤ ꯊꯃꯣꯏꯗ ꯍꯔꯥꯎꯖꯕ, ꯅꯨꯡꯉꯥꯏꯕꯗꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯪꯈꯣꯟꯕꯤꯒꯤ ꯊꯋꯥꯏ ꯑꯁꯤꯒꯤꯗꯃꯛꯇ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯅ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯍꯧꯖꯤꯛꯀꯤ ꯃꯆꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜꯗ ꯌꯨꯡꯂꯤꯕ ꯍꯩ ꯃꯁꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯔꯦ꯫ ꯑꯗꯨꯒ ꯃꯁꯥ ꯑꯁꯤ ꯃꯥꯅ ꯐꯨꯛꯂꯒ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯥꯡꯄꯥꯠ ꯑꯁꯣꯝꯗ ꯂꯥꯛꯂꯔꯦ꯫ ꯑꯗꯨꯒ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯗꯣꯝꯗ ꯀꯥꯠꯈ꯭ꯔꯦ꯫ ꯍꯩ ꯄꯥꯝꯕꯤ ꯑꯗꯨ ꯀꯔꯝꯕꯅꯣ ꯊꯤꯗꯨꯅ ꯀꯣꯟꯅꯊꯪꯗ ꯍꯩ ꯄꯥꯝꯕꯤ ꯑꯗꯨ ꯐꯪꯂꯔꯦ꯫ ꯇꯣꯔꯆꯂꯥꯏꯠꯇꯨ ꯀꯥꯞꯇꯨꯅ ꯊꯤꯕꯅꯤ꯫ ꯍꯩ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯁꯦꯠꯊꯈꯤꯕ ꯃꯄꯥ ꯑꯗꯨꯗ ꯏ ꯊꯣꯛꯄꯗꯧꯅ, ꯏꯒꯤ ꯃꯆꯨꯗꯧꯅ ꯉꯥꯡꯁꯪ ꯉꯥꯡ ꯂꯩꯔꯤꯕ ꯃꯇꯧ ꯑꯁꯤ ꯑꯃꯥꯏꯕꯗꯨꯅ ꯎꯔꯔꯦ꯫ ꯑꯃꯥꯏꯕꯗꯨꯒꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯑꯉꯛꯄꯅꯤ, ꯇꯥꯏꯕꯪ ꯈꯨꯠꯁꯦꯝ ꯅꯪꯁꯤ ꯑꯉꯛꯄꯅꯤ꯫ ꯅꯤꯡꯉꯝꯗ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏꯅ ꯑꯣꯜꯂꯤꯕ ꯍꯩ ꯄꯥꯝꯕꯤ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯏꯈꯦꯡꯒ ꯆꯞ ꯃꯥꯟꯅꯩ꯫ ꯉꯁꯤꯗꯤ ꯑꯩꯅ ꯃꯁꯥ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯒ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯝꯕꯤ ꯑꯁꯤꯒ ꯄꯨꯟꯅ ꯁꯥꯒꯣꯟꯅꯅ ꯍꯤꯡꯕ꯭ꯔꯥ ꯍꯤꯡꯗꯕꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯊꯧꯔꯤ ꯑꯃꯅ ꯑꯩꯅ ꯐꯖꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯂꯒꯦ꯫ ꯅꯨꯄꯤ ꯃꯆꯥ ꯆꯪꯈꯣꯟꯕꯤ, ꯅꯪꯒꯤ ꯊꯋꯥꯏꯅ ꯄꯦꯜꯂꯨꯀꯣ꯫ ꯑꯩꯅ ꯇꯧꯖꯔꯤꯕ ꯈꯔ ꯑꯁꯤ ꯅꯪꯒꯤ ꯊꯋꯥꯏꯅ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯌꯨꯀꯣ ꯍꯥꯏꯗꯨꯅ ꯐꯖꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯆꯪꯈꯣꯟꯕꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯁꯤꯒ ꯄꯥꯎ ꯐꯥꯎꯅꯔꯛꯏ꯫ ꯆꯪꯈꯣꯟꯕꯤꯒꯤ ꯊꯋꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯂꯩꯔꯥꯡꯄꯥꯠ ꯑꯁꯤꯃꯛꯇꯗ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯁꯅꯥꯊꯣꯏ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏ꯫ ꯆꯤꯡ ꯃꯊꯛ ꯑꯁꯤꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯇꯤꯒꯤ ꯎꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯉꯣꯟꯗ ꯅꯥꯀꯣꯏꯅꯅ ꯑꯩꯒꯤ ꯃꯔꯝꯗ ꯄꯥꯎ ꯑꯁꯤ ꯇꯝꯍꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯁꯨ ꯆꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯧꯃꯤꯟꯅꯔꯤꯕ ꯎ ꯋꯥ ꯄꯥꯝꯕꯤ ꯀꯌꯥ ꯑꯁꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯊꯥꯗꯣꯛꯆꯒꯦ, ꯍꯩꯔꯥꯡ ꯄꯥꯝꯕꯤ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯉꯝꯖꯒꯦ꯫ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯅ ꯌꯥꯟꯗꯅꯕ, ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯅ ꯁꯣꯛꯇꯅꯕꯁꯨ ꯈꯔ ꯍꯣꯠꯅꯕꯤꯔꯛꯑꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯔꯤꯁꯨ ꯇꯞꯅ ꯇꯞꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯇꯥꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯗ ꯃꯥꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡꯖꯥ ꯑꯁꯤꯗ ꯑꯃꯥꯏꯕ ꯍꯜꯂꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯆꯥ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯃꯥꯅ ꯋꯥꯔꯤ ꯑꯁꯤ ꯅꯥꯀꯣꯏꯅꯅ ꯁꯥꯔꯔꯦ꯫ ꯅꯥꯀꯣꯏꯅꯅ ꯁꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯀꯤꯁꯨ ꯀꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯊꯣꯏꯗꯣꯛꯅ ꯀꯤꯔꯤꯉꯩꯒꯤ ꯃꯆꯥꯛ ꯂꯩꯇ꯭ꯔꯦ꯫ ꯑꯉꯥꯡ ꯑꯁꯤꯅ ꯈꯪꯂꯨꯗꯕꯒꯤꯅꯤ꯫ ꯅꯣꯡꯃ ꯆꯠꯂꯒ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯈꯨꯔꯨꯝꯂꯨꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯃꯥꯏꯕꯁꯤ ꯂꯥꯛꯂꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯁꯅꯥꯊꯣꯏ ꯂꯩꯔꯥꯡꯄꯥꯠ ꯑꯁꯤꯗ ꯐꯝꯂꯔꯦ꯫ ꯃꯍꯥꯛ ꯑꯗꯨꯃꯛ ꯁꯣꯜꯂꯤ, ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯥꯅ ꯆꯪꯈꯣꯟꯕꯤ ꯀꯧꯖꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯑꯃꯥꯏꯕ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯁꯅꯥꯊꯣꯏꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯅ ꯇꯞꯅ ꯊꯝꯃꯛꯏ꯫ ꯁꯅꯥꯊꯣꯏ ꯇꯞꯅ ꯑꯣꯟꯈꯠꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯅ ꯆꯪꯈꯣꯟꯕꯤꯒꯤ ꯊꯋꯥꯏꯅ ꯇꯝꯃꯨ ꯂꯤꯌꯨ ꯍꯥꯏꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯈꯪꯍꯜꯂꯔꯦ꯫ ꯄꯥꯎꯗꯨ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯁꯅꯥꯊꯣꯏ ꯊꯥꯖꯕ ꯉꯝꯗꯦ꯫ ꯑꯃꯥꯏꯕꯁꯤꯅ ꯅꯪꯅ ꯊꯥꯖꯅꯕ ꯑꯩ ꯎꯠꯀꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯄꯨꯈꯠꯂꯛꯏ꯫ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯍꯩ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯛꯏ꯫ ꯄꯥꯝꯕꯤ ꯑꯗꯨ ꯎꯕꯗ ꯊꯥꯖꯕ ꯉꯝꯗꯦ ꯁꯅꯥꯊꯣꯏ꯫ ꯑꯗꯨꯕꯨ ꯊꯥꯖꯗ꯭ꯔꯕꯁꯨ ꯑꯃꯥꯏꯕꯁꯤꯅ ꯊꯥꯖꯅꯕ ꯋꯥ ꯌꯥꯝꯅ ꯍꯥꯏ꯫ ꯌꯦꯡꯉꯨꯇꯨ, ꯑꯩꯅ ꯄꯥꯝꯕꯤ ꯑꯁꯤꯗ ꯅꯨꯡ ꯑꯃ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠꯇꯪ ꯍꯛꯀꯤ ꯌꯦꯡꯉꯨ꯫ ꯃꯇꯝ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯂꯛꯀꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯍꯛꯄ ꯃꯇꯝ ꯑꯁꯤꯗ ꯏ ꯑꯣꯏꯅ ꯊꯣꯛꯂꯛꯏ꯫ ꯃꯁꯤ ꯆꯪꯈꯣꯟꯕꯤꯒꯤ ꯊꯋꯥꯏꯅꯤ꯫ ꯅꯪꯅ ꯊꯥꯖꯅꯕ ꯑꯩ ꯎꯍꯟꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯩ ꯁꯣꯟꯗꯨꯅ ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡ ꯑꯁꯤꯗ ꯀꯣꯜꯍꯜꯂꯤ꯫ ꯑꯗꯨꯒ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯃꯥꯏꯕꯗꯨꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯂꯣꯏꯅ ꯎꯍꯜꯂꯛꯏ꯫
मधु उरुबदगी सनाथोई से उ पांबी अदुब कोंदुना हई पांबी अदुब कोंदुना कन्न कन्न कपखलई चंखोनबी कही मतोनो नंग तोरम लिबसिबो करी मतोनो नंग तोरम लिबसिबो हादुना कन्न कन्न कपखलई वारी खुनिमक लोइना खंगरे लोइना उररे असुमना मतम कुइना मांगरे हादुना कुइती थिरम लबतारबसु ngasi changkhon bi ase asum tore habagi wa kaya ase mathang adum tamladuna pau kaya ase khangrakhi numit ase chana thoidi hai pambi ase gi makhong dagi yumda halwa sungya yakhi dabani adabu karamadi tawgani lai gunongdamni asumna tho haduna tamkibani changkhon bi gi mama mapa su pau sing ase loina tarabada hai pambi ase makhong tamalai hai pambi ase kolaga makhoina kapki adabu kapjabada mangaire मतंगी मतुंगिना हई पांबी से ngasidi फजन खाजिल्लगा चंखोनबी की थवाइनी हादना मखोइना फजन थांखी अदुबु सना थोइदी तोइना तोइना लाई खाजिल्लबसु मपाल सिदा फमदना मांगना चंखोनबी बु तोइना तोइना कौजि अदुम कपजकी मसिदा मनिंग तमना हौरिबा हई पांबी से मखा ताबदा ताइबंग मियोबदसु माना तमना बाकी दुजुम फोनबा करी मत तौकिदे हई पांबी से करी पांबीनो हाइबा मियान खंगनदे हई असिसु चाबदि यामना हावे अदुबु लेरांग पात के चिंथक असिदा हौरिबा पांबी असिना सातबा हईनी हादुना कनागुम सिंगना लेरांग हई हादुना खौनै ngasi ngasi maksu lerang pat to koiba lap ka mioi singna chingthak asom ka khatuna lerang hei pan bra haduna lerang hei se kelak punga duna makhoina hektuna tum chanai lerang hei bu charabadi kanag mo pakhang le sabi singda awaba nungai tab ningam daba kayam lerbasu makhoi makhoi gi awaba ningam daba singdo koi haduna su ahal singna hainari chumbra lanbra habadi chap chaba khangde asumna wari napson na pujarakpa lerang pat ki akiba wari lerang hei gi wari se matang asid lo sinjare mayamba अरोइबदा दान कमन अमुकन खुरुमजरी।